ꯃꯌꯥꯝꯕꯨ ꯑꯍꯥꯟꯕ ꯃꯛꯇꯗ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯐꯨꯜ ꯁ꯭ꯇꯣꯔꯤ ꯀꯂꯦꯛꯁꯟꯅ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛ ꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯍꯅꯨꯕꯤ ꯂꯩꯔ꯫ ꯋꯥꯔꯤ ꯑꯁꯤꯅ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ꯫ ꯑꯏꯕꯅ ꯋꯥꯈꯜꯅ ꯁꯥꯒꯠꯆꯔꯒ ꯇꯥꯕꯤꯔꯤꯕꯁꯤꯡꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯖꯕ ꯋꯥꯔꯤꯅꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯍꯅꯨꯕꯤ ꯂꯩꯔ꯫ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ꯫ ꯅꯤꯃꯥꯏꯗꯣ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯒ ꯂꯩꯔꯤ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯌꯥꯏꯐꯕꯤ ꯃꯁꯥ ꯉꯝꯗꯗꯨꯅ ꯆꯨꯔꯣꯟ ꯄꯥꯔꯣꯟ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯅꯤꯃꯥꯏ ꯃꯍꯥꯛꯅ ꯑꯃꯥꯏꯕ ꯀꯧꯕ ꯆꯠꯀꯗꯕꯁꯨ ꯑꯃꯥꯏꯕ ꯀꯧꯕ ꯆꯠꯀꯗꯧꯔꯤꯕ ꯂꯝꯕꯤ ꯑꯁꯤꯁꯨ ꯃꯌꯥꯝꯅ ꯌꯥꯝꯅ ꯀꯟꯅ ꯍꯥꯏꯅꯕ ꯍꯅꯨꯕꯤ ꯊꯣꯛꯏ ꯍꯥꯏꯅꯕ ꯂꯩꯔꯛꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯅꯤꯃꯥꯏ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯈꯟꯖꯥꯟꯅꯗꯨꯅ ꯂꯩꯔꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯌꯥꯏꯐꯕꯤꯅ ꯀꯔꯤꯅꯣ ꯈꯜꯂꯒ ꯂꯩꯔꯤꯕꯗꯨꯕꯣ ꯍꯛꯆꯥꯡꯁꯦ ꯊꯣꯛꯅ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦ꯫ ꯑꯃꯨꯛꯇꯗꯤ ꯑꯃꯥꯏꯕ ꯁꯥꯃꯨꯉꯧꯗꯣ ꯑꯃꯨꯛꯇ ꯀꯧꯕꯤꯔꯨꯕ꯫ ꯑꯁꯣꯝꯅ ꯍꯥꯏꯔꯛꯄꯗ ꯅꯤꯃꯥꯏꯅ ꯃꯃꯥ ꯅꯪꯕꯨ ꯍꯧꯖꯤꯛꯇ ꯆꯨꯔꯣꯟ ꯄꯥꯔꯣꯟ ꯂꯣꯜꯂꯝꯕꯗꯨꯕꯨ ꯈꯔ ꯐꯔꯕ꯭ꯔꯣ? ꯃꯇꯝ ꯑꯗꯨꯗ ꯌꯥꯏꯐꯕꯤꯅ ꯀꯗꯥꯏꯗꯒꯤ ꯐꯕꯅꯣꯗ ꯑꯩꯒꯤ ꯃꯤꯠꯇ ꯆꯨꯔꯤ ꯄꯥꯔꯤ ꯄꯪꯎꯗ ꯎꯔꯦ꯫ ꯅꯪ ꯀꯥꯁꯦ ꯑꯅꯤ ꯑꯍꯨꯝ ꯊꯣꯛꯅ ꯎꯔꯦ꯫ ꯌꯥꯔꯒꯗꯤ ꯑꯃꯥꯏꯕ ꯁꯥꯃꯨꯉꯧꯗꯣ ꯑꯃꯨꯛꯇ ꯀꯧꯕꯤꯔꯣ꯫ ꯑꯩꯅ ꯂꯩꯈꯤꯗ꯭ꯔꯕꯗꯤ ꯅꯍꯥꯛ ꯑꯣꯟꯊꯣꯛꯅ ꯅꯤꯡꯉꯝꯍꯧꯔꯔꯣꯏꯗ꯫ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯅꯤꯃꯥꯏ ꯃꯁꯥꯗ ꯑꯀꯤꯕ ꯃꯤꯄꯥꯏꯕ ꯄꯨꯝꯅꯃꯛ ꯊꯥꯗꯣꯛꯂꯒ ꯐꯔꯦ ꯉꯥꯏꯍꯥꯛꯇꯪ ꯈꯥꯡꯂꯝꯃꯨꯀꯣ ꯑꯩ ꯑꯃꯨꯛꯇ ꯆꯠꯂꯨꯈꯤꯒꯦ꯫ ꯅꯪꯕꯨ ꯁꯦꯟꯅꯅꯕ ꯃꯤꯁꯨ ꯑꯃꯠꯇ ꯂꯩꯇꯦꯅꯦ ꯇꯧꯔꯤꯁꯤ꯫ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯁꯤꯅ ꯃꯔꯣꯜ ꯑꯃ ꯆꯪꯅꯗꯕꯅꯦ꯫ ꯂꯩꯔꯝꯃꯨ ꯑꯃꯨꯛꯇ ꯑꯩ ꯆꯠꯂꯨꯈꯤꯒꯦ꯫ ꯅꯤꯃꯥꯏ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯌꯥꯏꯐꯕꯤꯗ ꯆꯦꯛꯁꯤꯟꯅ ꯂꯩꯔꯝꯃꯨ ꯈꯥꯡꯂꯝꯃꯨ ꯍꯥꯏꯗꯨꯅ ꯁꯤꯟꯅꯔꯝꯂꯒ ꯃꯍꯥꯛ ꯊꯣꯡ ꯍꯥꯡꯗꯣꯛꯇꯨꯅ ꯄꯔꯞ ꯑꯃꯥꯏꯕ ꯁꯥꯃꯨꯉꯧ ꯇꯝꯅ ꯂꯥꯛꯂꯤ꯫ ꯃꯍꯥꯛꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯀꯣꯟꯊꯣꯡ ꯂꯥꯟꯊꯣꯔꯛꯂꯤ꯫ ꯁꯥꯏꯀꯜ ꯑꯗꯨꯒ ꯂꯣꯏꯅꯅ ꯌꯥꯝꯅ ꯊꯨꯅ ꯑꯃꯥꯏꯕ ꯁꯥꯃꯨꯉꯧꯈꯣꯏꯒꯤ ꯌꯨꯝ ꯌꯧꯅꯅꯕ ꯍꯅꯨꯕꯤ ꯊꯣꯛꯏ ꯍꯥꯏꯅꯕ ꯃꯌꯥꯝꯅ ꯍꯅꯨꯕꯤ ꯂꯩꯔꯛ ꯍꯥꯏꯔꯒꯁꯨ ꯈꯪꯅꯕ ꯂꯩꯔꯛ ꯑꯗꯨ ꯐꯥꯎꯗꯨꯅ ꯅꯤꯃꯥꯏ ꯊꯨꯅ ꯌꯥꯡꯅ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯆꯕꯨꯛ ꯑꯗꯨꯗ ꯂꯥꯛꯂꯤ꯫ ꯊꯥꯕꯜꯒꯤ ꯃꯉꯥꯜꯅ ꯅꯤꯡꯊꯤꯅ ꯉꯥꯜꯂꯕꯁꯨ ꯑꯔꯥꯞꯄ ꯃꯐꯝꯁꯤꯡꯗꯗꯤ ꯃꯨꯁꯤꯟ ꯃꯨꯅ ꯂꯣꯏꯅꯃꯛ ꯎꯔꯤꯕꯅꯤ꯫ ꯅꯤꯃꯥꯏ ꯀꯔꯝ ꯊꯣꯛꯂꯒꯕ ꯈꯟꯗꯨꯅ ꯁꯥꯏꯀꯜ ꯑꯗꯨꯒꯤ ꯃꯟꯗꯤꯂꯥ ꯈꯤꯡꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯌꯥꯏꯐꯕꯤꯕꯨ ꯑꯅꯥꯕ ꯂꯥꯌꯦꯡꯅꯕꯒꯤꯗꯃꯛꯇ ꯁꯥꯃꯨꯉꯧꯒꯤ ꯌꯨꯝ ꯇꯝꯅ ꯌꯥꯝꯅ ꯊꯨꯅ ꯌꯥꯡꯅ ꯂꯥꯛꯂꯤ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯍꯅꯨꯕꯤ ꯊꯣꯛꯏ ꯍꯥꯏꯅꯕ ꯍꯅꯨꯕꯤ ꯂꯩꯔꯛ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯍꯅꯨꯕꯤ ꯂꯩꯔꯛ ꯌꯧꯁꯤꯜꯂꯛꯂꯕꯗ ꯅꯤꯃꯥꯏ ꯀꯔꯤꯅꯣ ꯇꯧꯒꯗꯧꯔꯤꯕꯁꯤꯕꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯁꯥꯏꯀꯜ ꯑꯗꯨ ꯌꯥꯡꯅ ꯊꯧꯒꯠꯂꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯏꯈꯪ ꯈꯪꯍꯧꯗꯨꯅ ꯇꯨꯡꯂꯣꯝꯗꯒꯤ ꯍꯣ ꯏꯕꯨꯡꯉꯣ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯅꯤꯃꯥꯏ ꯁ꯭ꯋꯥꯏ ꯂꯥꯎꯈ꯭ꯔꯤ꯫ ꯇꯨꯡꯗꯒ ꯍꯟꯅ ꯌꯦꯡꯗꯦ꯫ ꯁꯥꯏꯀꯜ ꯑꯗꯣ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯀꯟꯅ ꯑꯣꯠꯇꯨꯅ ꯑꯃꯥꯏꯕ ꯁꯥꯃꯨꯉꯧꯈꯣꯏ ꯇꯝꯅ ꯂꯥꯛꯂꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯅꯤꯃꯥꯏꯒꯤ ꯇꯨꯡꯂꯣꯝꯗꯒꯤ ꯑꯃꯨꯛꯀꯁꯨ ꯍꯣ ꯏꯕꯨꯡꯉꯣ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯅꯤꯃꯥꯏ ꯑꯩ ꯀꯧꯔꯛꯀꯅꯨ ꯀꯔꯤꯒꯤꯅꯣꯅꯦ ꯅꯪꯁꯨ ꯅꯪꯒꯤ ꯂꯩꯐꯝ ꯊꯣꯛꯄ ꯑꯗꯨꯃꯛ ꯂꯩꯌꯨ ꯑꯩꯁꯨ ꯑꯩꯒꯤ ꯆꯠꯐꯝ ꯊꯣꯛꯄ ꯑꯗꯨꯃꯛ ꯆꯠꯀꯦ꯫ ꯅꯉꯣꯟꯗ ꯀꯔꯤ ꯀꯥꯏꯔꯕꯅꯣ? ꯃꯃꯥꯏꯗꯤ ꯂꯩꯊꯣꯛꯇꯦ ꯅꯤꯃꯥꯏꯗꯣ꯫ ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯂꯥꯎꯗꯨꯅ ꯃꯍꯥꯛ ꯁꯥꯏꯀꯜ ꯑꯗꯣ ꯑꯁꯨꯝ ꯊꯧꯔꯤ꯫ ꯃꯍꯥꯛꯅ ꯁꯥꯏꯀꯜ ꯑꯗꯣ ꯑꯁꯨꯝ ꯊꯧꯔꯛꯄꯗ ꯃꯍꯥꯛꯀꯤ ꯃꯥꯡꯗꯒꯤ ꯈꯔ ꯆꯠꯂꯒ ꯁꯣꯔꯣꯛꯀꯤ ꯃꯇꯥꯏ ꯑꯃꯗꯒꯤꯅ ꯃꯇꯥꯏ ꯑꯃꯗ ꯍꯅꯨꯕꯤꯒꯤ ꯃꯑꯣꯡ ꯃꯥꯟꯕ ꯃꯃꯤ ꯑꯃ ꯃꯅꯝ ꯄꯣꯂꯞ ꯇꯧꯗꯨꯅ ꯄꯔꯞ ꯆꯠꯈ꯭ꯔꯤꯕꯗꯣ ꯊꯥꯞꯇꯛꯅ ꯅꯤꯃꯥꯏꯅ ꯎꯔꯤ꯫ ꯃꯗꯨ ꯎꯕꯗ ꯅꯤꯃꯥꯏ ꯁ꯭ꯋꯥꯏ ꯂꯥꯎꯈ꯭ꯔꯤ ꯀꯔꯤꯅꯣ ꯑꯁꯤꯗꯤ ꯍꯥꯏꯗꯨꯅ꯫ ꯑꯗꯨꯒ ꯍꯦꯟꯅ ꯉꯛꯂꯤꯕꯗꯤ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯎꯈꯤꯕꯗꯣ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯃꯥꯡꯈ꯭ꯔꯤ꯫ ꯅꯤꯃꯥꯏ ꯂꯝꯕꯤ ꯑꯁꯤꯗ ꯆꯠꯁꯤꯔꯥ ꯅꯠꯇ꯭ꯔꯒꯅ ꯃꯌꯨꯝꯗꯕꯨ ꯍꯜꯂꯁꯤꯔꯥ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯈꯟꯖꯥꯟꯅꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯅꯤꯃꯥꯏ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯑꯣꯏꯍꯧꯔꯤꯕ ꯐꯤꯕꯝ ꯑꯗꯣ ꯅꯤꯡꯁꯤꯡꯂꯨꯕꯗ ꯁꯤꯔꯦ ꯐꯔꯦ ꯆꯪꯂꯦ ꯐꯔꯦ ꯆꯠꯂꯗꯤ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕ ꯁꯥꯃꯨꯉꯧꯒꯤ ꯃꯌꯨꯝ ꯇꯝꯅ ꯁꯥꯏꯀꯜ ꯑꯗꯣ ꯌꯥꯡꯅ ꯊꯧꯔꯛꯄꯅ ꯍꯧꯖꯤꯛ ꯍꯅꯨꯕꯤ ꯃꯥꯟꯕ ꯃꯃꯤ ꯑꯃꯅ ꯁꯝꯂꯒ ꯆꯠꯈꯤꯕ ꯂꯝꯕꯤ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯅꯥꯛ ꯌꯦꯠ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯅꯨꯄꯤ ꯑꯍꯜ ꯑꯣꯏꯔꯕꯤ ꯑꯃꯅ
ꯀꯧꯔꯛꯄꯒꯤ ꯃꯑꯣꯡꯗ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯑꯃꯨꯛꯇ ꯉꯥꯏꯈꯣꯅꯦ ꯅꯪꯕꯣ ꯍꯟꯗꯛꯃꯨꯛꯇꯤ ꯅꯤꯃꯥꯏ ꯀꯅꯥꯅꯣꯅꯦ ꯑꯩꯉꯣꯟꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯧꯔꯤꯕꯁꯤꯕꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯇꯨꯡ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯔꯦ ꯃꯇꯝ ꯑꯗꯨꯗ ꯍꯅꯨꯕꯤ ꯑꯃ ꯃꯈ꯭ꯋꯥꯡ ꯀꯣꯜꯂꯒ ꯐꯅꯦꯛ ꯑꯗꯨꯅ ꯐꯤꯗꯣꯟ ꯆꯤꯡꯈꯠꯂꯒ ꯃꯐꯤꯒ ꯑꯃꯠꯇ ꯌꯥꯎꯗꯕꯤ ꯍꯥꯏꯕꯗꯤ ꯐꯅꯦꯛꯇꯨꯅ ꯐꯤꯗꯣꯟ ꯆꯤꯡꯈꯠꯂꯒ ꯐꯨꯔꯤꯠ ꯂꯤꯠꯇꯕꯤꯗ ꯎꯟꯁꯥ ꯏꯈꯨꯏ ꯈꯨꯏꯅ ꯃꯃꯥꯏ ꯑꯗꯨꯅ ꯃꯨꯁꯤꯟ ꯃꯨꯅ ꯃꯁꯝ ꯑꯗꯨꯅ ꯏꯐꯥ ꯐꯥꯅ ꯁꯣꯔꯣꯛ ꯑꯗꯨꯗ ꯆꯣꯡꯂꯒ ꯅꯤꯃꯥꯏ ꯇꯝꯅ ꯂꯥꯛꯂꯤꯕꯗꯨ ꯎꯔꯦ ꯃꯗꯨ ꯎꯕꯗ ꯅꯤꯃꯥꯏꯗꯤ ꯍꯣꯏꯃ ꯑꯩꯗꯤ ꯍꯅꯨꯕꯤ ꯊꯦꯡꯅꯔꯦꯗꯅ ꯑꯁꯨꯝꯅ ꯂꯥꯎꯔꯗꯨꯅ ꯃꯍꯥꯛ ꯁꯥꯏꯀꯜ ꯑꯗꯨ ꯌꯥꯡꯅ ꯊꯧꯔꯛꯂꯤ ꯃꯇꯧ ꯑꯁꯨꯝꯅ ꯁꯥꯏꯀꯜ ꯑꯗꯨꯅ ꯌꯥꯝꯅ ꯌꯥꯡꯅ ꯊꯧꯔꯛꯄꯅ ꯍꯧꯖꯤꯛꯇꯤ ꯍꯅꯨꯕꯤ ꯂꯩꯔꯛ ꯍꯥꯏꯔꯤꯕ ꯂꯩꯔꯛ ꯑꯗꯣ ꯂꯥꯟꯊꯣꯔꯛꯂꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯤꯃꯥꯏꯗꯣ ꯍꯧꯖꯤꯛꯇꯤ ꯑꯃꯥꯏꯕ ꯁꯥꯃꯨꯉꯧꯒꯤ ꯊꯣꯡꯒꯥꯜ ꯌꯧꯁꯜꯂꯛꯂꯕꯗ ꯊꯣꯡꯒꯥꯜ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯁꯥꯏꯀꯜ ꯑꯗꯣ ꯊꯧꯖꯤꯜꯂꯛꯏ ꯑꯁꯨꯝꯅ ꯊꯧꯖꯤꯜꯂꯛꯂꯕ ꯃꯇꯨꯡꯗ ꯁꯥꯃꯨꯉꯧꯒꯤ ꯁꯨꯃꯥꯡꯗ ꯂꯦꯞꯂꯒ ꯑꯣꯖꯥ ꯃꯥꯏꯕ ꯁꯥꯃꯨꯉꯧ ꯂꯩꯕꯤꯗꯕ꯭ꯔꯣ ꯑꯁꯨꯝꯅ ꯀꯧꯔꯨꯕꯗꯨꯗ ꯁꯥꯃꯨꯉꯧ ꯏꯃꯨꯡꯗꯒꯤ ꯀꯅꯥ ꯑꯣꯏꯔꯕ ꯖꯥꯠꯂꯨꯅꯤ ꯑꯁꯨꯛ ꯊꯦꯡꯂꯕ ꯃꯇꯝ ꯑꯁꯤꯗ ꯀꯅꯥꯅꯣꯅꯦ ꯏꯕꯨꯡꯉꯣ ꯂꯩꯔꯝꯃꯨ ꯊꯣꯛꯂꯛꯀꯦ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯤꯃꯥꯏ ꯈꯤꯇꯪꯗꯤ ꯅꯦ ꯇꯥꯖꯔꯤ ꯍꯣꯔꯦꯟ ꯍꯟꯈꯤꯕꯗꯗꯤ ꯃꯥꯒꯤ ꯑꯃꯥꯏꯕ ꯁꯥꯃꯨꯉꯧ ꯍꯥꯏꯕ ꯑꯁꯤꯒ ꯂꯣꯏꯅꯅ ꯍꯟꯃꯤꯟꯅꯔꯅꯤ ꯃꯔꯝ ꯑꯗꯨꯅ ꯀꯔꯤ ꯑꯃꯠꯇ ꯇꯧꯔꯛꯂꯔꯣꯏ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯈꯔ ꯆꯥꯎꯊꯣꯛꯆꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯁꯥꯃꯨꯉꯧ ꯄꯔꯞ ꯊꯣꯛꯂꯛꯂꯒ ꯏꯕꯨꯡꯉꯣ ꯀꯔꯤ ꯆꯥꯟꯅꯁꯤꯒꯦ ꯅꯪꯕꯣ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯑꯁꯤꯗ ꯂꯥꯛꯂꯤꯕꯁꯤꯕꯨ ꯑꯁꯨꯝꯅ ꯍꯪꯂꯛꯄꯗ ꯅꯤꯃꯥꯏꯅ ꯑꯣꯖꯥ ꯑꯩꯒꯤ ꯅꯨꯄꯤꯗꯣ ꯀꯩꯗꯧꯔꯕꯅꯣ ꯈꯪꯗꯦ ꯆꯔꯣꯟ ꯄꯥꯔꯣꯟ ꯄꯔꯣꯟꯗ ꯂꯨꯍꯧꯏ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯏ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯃꯔꯤ ꯂꯩꯅꯗꯕ ꯋꯥ ꯀꯌꯥ ꯑꯃꯁꯨ ꯍꯥꯏꯍꯧꯔꯤ ꯌꯥꯔꯒꯗꯤ ꯑꯣꯖꯥꯅ ꯑꯃꯨꯛꯇ ꯆꯠꯃꯤꯟꯅꯔꯨꯁꯤ ꯌꯦꯡꯁꯨ ꯌꯦꯡꯕꯤꯌꯨ ꯏꯕꯨꯡꯉꯣ ꯍꯧꯖꯤꯛꯁꯤ ꯑꯣꯝꯆꯥꯛ ꯆꯥꯛꯏ ꯅꯣꯡ ꯇꯥꯔꯛꯀꯗꯕ ꯃꯥꯜꯂꯤ ꯅꯣꯡ ꯇꯥꯔꯛꯂꯕꯗꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟꯗ ꯑꯩꯗꯤ ꯌꯥꯝꯅ ꯈꯨꯗꯣꯡ ꯆꯥꯗꯦ ꯃꯔꯝ ꯑꯗꯨꯅ ꯅꯪꯅ ꯍꯥꯏꯔꯤꯕ ꯂꯥꯏꯑꯣꯡ ꯑꯗꯨꯒꯤ ꯍꯤꯗꯥꯛ ꯑꯗꯨ ꯑꯩ ꯄꯤꯔꯒꯦ ꯃꯗꯨ ꯊꯥꯕ ꯃꯇꯝꯗ ꯃꯍꯥꯛ ꯈꯔ ꯀꯥꯟꯅꯔꯕꯗꯤ ꯐꯔꯦ ꯈꯔꯒ ꯀꯥꯟꯅꯗꯕ ꯊꯣꯛꯂꯕꯗꯤ ꯑꯌꯨꯛꯇ ꯑꯣꯏꯅ ꯑꯩꯕꯨ ꯂꯧꯕ ꯂꯥꯛꯂꯨꯀꯣ ꯍꯧꯖꯤꯛꯀꯤꯗꯤ ꯅꯍꯥꯛ ꯍꯜꯂꯣ ꯅꯠꯇꯦ ꯆꯦ ꯑꯩ ꯍꯤꯗꯥꯛ ꯂꯧꯊꯣꯛꯂꯨꯈꯤꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯑꯃꯥꯏꯕ ꯁꯥꯃꯨꯉꯧ ꯏꯃꯨꯡꯗ ꯄꯔꯞ ꯆꯪꯈꯤ ꯅꯤꯃꯥꯏ ꯀꯔꯤꯃꯠꯇ ꯍꯥꯏꯕ ꯅꯪꯍꯧꯗꯦ ꯃꯍꯥꯛ ꯂꯝꯕꯤ ꯑꯗꯨꯗ ꯃꯇꯣꯝꯇ ꯑꯃꯨꯛꯁꯨ ꯍꯟꯒꯗꯧꯔꯤꯕꯅꯤ ꯈꯜꯂꯨꯕꯗ ꯃꯍꯥꯛꯇꯤ ꯁꯤꯖꯅꯤꯡꯕ ꯍꯥꯏꯕꯗꯣ ꯌꯧꯔꯕꯅꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯃꯥꯏꯕ ꯁꯥꯃꯨꯉꯧ ꯄꯔꯞ ꯊꯣꯛꯂꯛꯂꯤ ꯑꯗꯨꯒ ꯑꯃꯨꯕ ꯐꯤ ꯑꯃꯅ ꯌꯣꯝꯁꯤꯟꯕ ꯀꯔꯤꯒꯨꯝꯕ ꯑꯃꯕꯨ ꯌꯥꯝꯅ ꯀꯟꯅ ꯇꯤꯡꯊꯣꯛꯇꯨꯅ ꯌꯦꯡꯂꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯑꯃꯨꯕ ꯐꯤ ꯑꯗꯨꯅ ꯌꯣꯝꯂꯝꯂꯤꯕꯁꯤ ꯌꯥꯝꯅ ꯄꯤꯛꯄ ꯀꯔꯤꯒꯨꯝꯕ ꯒꯨꯂꯤ ꯃꯥꯟꯕ ꯄꯣꯠꯁꯛ ꯑꯃꯅꯤ ꯑꯗꯨꯒ ꯍꯦꯛ ꯌꯦꯡꯕꯗꯁꯨ ꯍꯋꯥꯏꯒꯤ ꯃꯔꯨꯒꯨꯝꯕ ꯃꯥꯜꯂꯤ ꯃꯗꯨ ꯎꯕꯗ ꯅꯤꯃꯥꯏꯅ ꯑꯣꯖꯥ ꯀꯔꯤꯒꯤꯅꯣ ꯁꯤꯕꯣ ꯏꯕꯨꯡꯉꯣ ꯃꯁꯤꯒꯤ ꯍꯤꯗꯥꯛ ꯑꯁꯤ ꯅꯍꯥꯛꯅ ꯅꯪꯒꯤ ꯍꯧꯖꯤꯛ ꯉꯥꯎꯅ ꯐꯅ ꯅꯥꯔꯤꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯌꯥꯗ ꯊꯥꯗꯧ ꯍꯥꯏꯕꯗꯤ ꯌꯣꯠꯁꯜꯍꯜꯂꯨ ꯄꯤꯖꯧ ꯑꯗꯨꯃ ꯇꯧꯔꯕꯗꯤ ꯃꯍꯥꯛꯀꯤ ꯐꯠꯇꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅꯃꯛ ꯐꯈꯤꯒꯅꯤꯀꯣ ꯃꯗꯨ ꯅꯠꯇꯅ ꯀꯔꯤꯃꯠꯇ ꯎꯄꯥꯏ ꯂꯩꯇꯦ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯤꯃꯥꯏꯅ ꯑꯗꯨ ꯑꯣꯖꯥ ꯑꯩꯅ ꯂꯥꯛꯆꯔꯤꯕꯁꯤ ꯍꯅꯨꯕꯤ ꯂꯩꯔꯛ ꯐꯥꯎꯗꯨꯅ ꯂꯥꯛꯆꯔꯤꯕꯅꯤ ꯂꯩꯔꯛꯇꯨꯗ ꯍꯅꯨꯕꯤꯁꯨ ꯊꯣꯛꯎꯏ ꯇꯝꯅꯕꯗ ꯑꯩꯁꯦ ꯊꯋꯥꯏ ꯈꯨꯕꯥꯛꯇ ꯍꯥꯞꯇꯅ ꯑꯣꯖꯥꯒꯤ ꯅꯥꯛ ꯌꯧꯖꯔꯛꯂꯤꯕꯅꯤ ꯑꯗꯣ ꯌꯥꯔꯒꯗꯤ ꯑꯣꯖꯥꯅ ꯑꯩꯉꯣꯟꯗ ꯂꯥꯏ ꯇꯤꯟ ꯆꯪꯕ ꯉꯝꯗꯅꯕ ꯀꯔꯤꯒꯨꯝꯕ ꯈꯔ ꯑꯃꯨꯛꯇꯪ ꯇꯧꯕꯤꯕ ꯌꯥꯒꯗ꯭ꯔꯣ ꯏꯕꯨꯡꯉꯣ ꯂꯥꯏ ꯇꯤꯟ ꯆꯪꯒꯅꯕ ꯊꯕꯛ ꯇꯧꯕ ꯍꯥꯏꯕꯁꯤ ꯖꯟꯇ꯭ꯔ ꯁꯥꯗꯧ ꯉꯥꯏꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯅꯨꯃꯤꯗꯥꯡꯁꯤꯗ ꯖꯟꯇ꯭ꯔꯗꯤ ꯀꯔꯝꯍꯥꯏꯅ ꯁꯥꯔꯨꯅꯤ ꯅꯨꯡꯉꯥꯏꯒꯗꯕ ꯃꯥꯟꯗꯦꯕꯣ ꯑꯗꯨ ꯑꯣꯏꯔꯒꯅ ꯑꯣꯖꯥ ꯍꯣꯏꯅꯒ ꯍꯦꯛ ꯈꯨꯕꯥꯛꯇ ꯁꯣꯜꯂꯒ ꯅꯥꯟꯊꯕ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯑꯗꯨꯒꯨꯝꯕꯗꯤ ꯀꯝꯗꯧꯕ ꯑꯗꯨꯗꯤ ꯂꯥꯏ ꯇꯤꯟ ꯆꯪꯗ꯭ꯔꯕ ꯅꯠꯇꯦꯅꯦ ꯂꯥꯏ ꯇꯤꯟꯗꯨ ꯎꯔꯅꯕꯅꯤꯅꯦ ꯎꯔꯕꯗꯤ ꯊꯩꯔꯒ ꯆꯠꯄ ꯌꯥꯏꯗꯅ ꯅꯠꯇꯦ ꯅꯪꯕꯨ ꯎꯔꯅꯕꯗꯨ ꯁꯣꯟꯒꯦ ꯍꯥꯏꯕ꯭ꯔꯣ ꯑꯣꯖꯥ ꯌꯥꯔꯅꯤꯗ ꯑꯩ ꯌꯥꯔꯅꯤ ꯆꯠꯆꯈ꯭ꯔꯒꯦ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯤ ꯑꯩꯅ ꯍꯤꯗꯥꯛ ꯄꯤꯔꯦ ꯑꯗꯨꯒ ꯄꯩꯁꯥꯗꯤ ꯄꯤꯔꯝꯗꯦꯅꯦ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯁꯥꯃꯨꯉꯧ ꯏꯃꯨꯡꯗ ꯆꯪꯈꯤꯒꯦ ꯇꯧꯔꯛꯄꯗ ꯇꯨꯡꯂꯣꯝꯗꯒꯤ ꯑꯣꯖꯥ ꯀꯩꯅꯣꯝꯇ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯁꯥꯃꯨꯉꯧ ꯀꯔꯤꯃꯨꯛ ꯇꯧꯔꯦ ꯏꯕꯨꯡꯉꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯤꯃꯥꯏꯅ ꯑꯣꯖꯥ ꯑꯩꯁꯤ ꯀꯤꯒꯨꯝ ꯀꯔꯤꯒꯨꯝ ꯇꯈꯦꯂꯥꯛ ꯑꯝꯇ ꯇꯧꯔꯝꯗ꯭ꯔꯦ ꯁꯤ ꯑꯣꯖꯥ ꯌꯥꯔꯦꯗ
asomna haidana duna samungoksu imungda changkhri nimaisu mahak samungok gi thongalomda cycle adu thawdorokli tanja aduda nongsu makup makup taba horokli mambana su loirabani matamadu nimaina kainuni tawri basibo mam khaba hing asida cycle sidi ekpasiga ina thawri basibo lambi si seran turan thorum dane nonga munga mukha ke mengal asida lambi yeng yeng na thawki ba iduni asom na wakhal khanna nimai cycle ado asum tharokle masita natana nongsu makup makup tasalakpagi masada phujilakli asum na tawduna nimai cycle ado asum tharokpana hanubi lirak jausilakle matamadu to nimai na masiki lirak asida thori ba hanubi sibu karamain tawduna masida leiram mibuna sibo ai dibako asum na hairaga nimai na naget akoibado kolei leiduna jengli adoga cycle ado mangila king duna asum tharokli matamadu to mahaki cycle ado khanglum lum tharakli cycle aduna khanglum lum tharakpadu da nimai kigum karigum cycle adu gi tunglomda tamna yengthurei cycle ado thawudi lepti matamadu da mahaki cycle adu gi maningi clear adu da kanaguma miyo yama musing muna khillaga tunglaga phamlaga leiri haibisi mahana khanglaklei masi khanglakpada nimai cycle adu kana thawribado lakna langthoklamlaga haibadi cycle ado langthoklamlaga mahak makhongna mayum tamna chelakli asomna chelakpana kanaguma miyo yamana cycle adubu gorong lawnga singduna nimai gi manak tamna chelakpagum gorong lawnga nakselakli aduma torokpada nimai di mihun thawun sukhidri karino ngasigi numit asibu ai gi aru numit oigedori bara haiduna masigi matung nimai thuna yangna chelakpana haujikti hanubi lerak hariba lerak adudagi nanthokadaba khajik khatama ngaiselakli tanja adu nimai mamangda musin bunna wangring wangna kanagumba miyo yama soroki mayai da leplaga leng chatuna leiri madu ubada nimai ri kari tawudabuno haiba tofom khangdrei masigi matung nimai kina makoigi khul adugi lairembi adubu khurumjari khulgi lairembi khurambadagi haujita mahana uramba singado mathang loina mangkhri mahana tunghanduni jenglubadasu cycle adu su leramle matam maruda nimai pungangai cycle asa thawai mirel aduna chilakli bajala hanubiduna chilakli bajala haiduna khanja naduna leiri masidagidi mahakna cycle ado hugatuna thawna batorokpada mahak amuke henanga khri madudi ngasai mahana cycle hundok lamlaga chelibani haiduna tawribududi karimata machi lengamdre ngasai mahana cycle inthuramba jaga adumaktada mahak leblaga leramle ngasai makai mahana chelibani haiduna tawriba adudi cycle adugi akoibada umduna chenbo oduna leramle punamak asi khanjilubada nimai ipa pakhana cycle ado ngakhatuna thuna yangna cycle ado thawduna mayum tamna lakle nongsu adat akham leitana jam haitharaklibani akal manuk sisu sitli khakpa lawbu sulepti maigi maingan amu khaklakpa nongi maingan aduda mayum jongona lambi yeng duna cycle adu thawduna lakpana usin nasin nimai mayum phawbudi yorokle mayum hek jokpaga konthong ado hangdoklaga mahak sumangnomda gari ado haibadi cycle ado thawjallai aduga cycle ado mangol kachinda insillamlaga mahak thong aduda tapna induna hangtui aduga manung changi ngasai nimai na thong ado mapana lonsellamlibani masigi matung imunga changakpada magi nupi yaiphabi yamna wana humang anapi kangduna mayaga do khrak kangba makhai leramle madu ubada nimai maphimaron ga amata hongdi yaiphabi gi banakta changsillaktuna kari torobagi nangbu haiduna hangi yaiphabina ising khajikta thakki asomna hairakpada nimaisu hoi haiduna hobe chenduna chaksangdagi ising khara soklore aduga yaiphabida pithakli matam marda yaiphabina aduk jamna kuleklibadibu karigino khaitang chontharamlabadi ai sodana siramgani hairi wafam madu tabada nimaina maphibror hongdokna wafam punamak tamli mahana thinarakpa khudimak tammi masidagidi yaiphabina madugi hanupi lerekto mayamna hainabada natana
ꯃꯗꯨꯗ ꯊꯦꯡꯅꯕ ꯃꯤ ꯀꯌꯥ ꯉꯥꯎꯅ ꯐꯩꯅ ꯅꯥꯕꯗ ꯅꯠꯇꯅ ꯉꯧꯔꯤ ꯐꯩꯔꯤ ꯅꯥꯔꯝꯂꯒ ꯁꯤꯈꯤꯕꯅ ꯀꯣꯡꯒꯥꯏ ꯌꯥꯎꯈ꯭ꯔꯕꯅꯤ꯫ ꯃꯥꯏꯕ ꯃꯥꯏꯕꯤ ꯑꯍꯩꯕ ꯇꯧꯔꯒ ꯃꯗꯨꯗꯕꯨ ꯂꯣꯏꯁꯤꯜꯂꯣꯗꯅ ꯍꯥꯏꯅꯕꯗꯣ ꯀꯅꯥ ꯑꯃꯠꯇꯅ ꯍꯦꯛ ꯇꯥꯕꯤꯗꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯅꯤꯃꯥꯏꯅ ꯐꯔꯦꯁꯦ, ꯑꯩꯅ ꯄꯨꯔꯛꯂꯤꯕ ꯍꯤꯗꯥꯛꯁꯤ ꯃꯁꯤ ꯆꯥꯁꯜꯂꯣ ꯑꯗꯨꯒ ꯈꯔ ꯐꯕ꯭ꯔꯥ ꯌꯦꯡꯉꯨ꯫ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯅꯤꯃꯥꯏꯅ ꯉꯁꯥꯏ ꯄꯣꯔꯛꯈꯤꯕ ꯑꯃꯥꯏꯕ ꯁꯥꯃꯨ ꯉꯧꯅ ꯄꯤꯔꯛꯈꯤꯕ ꯄꯣꯠ ꯑꯗꯣ ꯌꯥꯏꯐꯕꯤꯗ ꯄꯤꯖꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯌꯥꯏꯐꯕꯤꯁꯨ ꯃꯍꯥꯛꯅ ꯄꯣꯔꯛꯂꯤꯕ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯅꯤꯃꯥꯏꯅ ꯄꯣꯔꯛꯂꯤꯕ ꯍꯤꯗꯥꯛ ꯑꯗꯣ ꯆꯥꯁꯟꯕꯗꯒꯤꯗꯤ ꯃꯁꯥ ꯑꯗꯣ ꯈꯖꯤꯛꯇꯪ ꯋꯥꯈꯜꯅꯔ ꯀꯔꯤꯅꯣ ꯅꯨꯡꯉꯥꯏꯕꯒꯨꯝ ꯇꯧꯏ ꯍꯥꯏꯔꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯦ꯫ ꯅꯤꯃꯥꯏꯅ ꯄꯨꯡ ꯌꯦꯡꯂꯨꯕꯗ ꯑꯍꯤꯡꯒꯤ ꯄꯨꯡ ꯑꯃ ꯈꯔ ꯍꯦꯟꯗꯨꯅ ꯂꯩꯔꯝꯂꯦ꯫ 2 ꯇꯥꯁꯤꯜꯂꯛꯀꯗꯧꯔꯤ꯫ ꯅꯤꯃꯥꯏꯁꯨ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯄ ꯀꯣꯏꯆꯦꯟ ꯆꯦꯟꯕꯗꯒꯤ ꯋꯥꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯌꯥꯏꯐꯕꯤꯒꯤ ꯃꯅꯥꯛꯇ ꯑꯗꯨꯃꯛ ꯍꯤꯞꯊꯈ꯭ꯔꯦ꯫ ꯀꯨꯏꯍꯧꯗꯦ ꯑꯗꯨꯃꯛ ꯇꯨꯝꯈ꯭ꯔꯦ꯫ ꯅꯣꯡꯁꯨ ꯀꯟꯅ ꯇꯥꯔꯤꯕꯅꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯕꯗ ꯃꯊꯪꯒꯤ ꯅꯣꯡ ꯉꯥꯜꯂꯛꯂꯦ꯫ ꯌꯥꯏꯐꯕꯤ ꯉꯔꯥꯡ ꯍꯤꯗꯥꯛ ꯆꯥꯈꯤꯕꯅꯔ ꯀꯔꯤꯅꯣ ꯃꯁꯥꯗꯣ ꯈꯔ ꯅꯨꯡꯉꯥꯏꯔꯦ ꯍꯥꯏꯗꯨꯅ ꯑꯌꯨꯛꯇ ꯉꯟꯇꯥ ꯍꯧꯒꯠꯇꯨꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯟꯈꯥꯡ ꯀꯥꯁꯦ ꯂꯣꯏꯁꯤꯟꯗꯨꯅ ꯂꯩꯔꯤ꯫ ꯅꯤꯃꯥꯏ ꯃꯍꯥꯛꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯂꯩꯔꯝꯗꯕꯗꯨꯗ ꯀꯗꯥꯏ ꯆꯠꯈ꯭ꯔꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯏꯉꯛ ꯉꯛꯅ ꯀꯣꯏꯊꯤ ꯊꯤꯔꯛꯏ꯫ ꯉꯔꯥꯡ ꯉꯍꯥꯟꯇ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯗꯨꯅ ꯅꯥꯍꯦꯗꯨꯅ ꯂꯩꯔꯝꯕ ꯅꯨꯄꯤꯗꯨꯅ ꯀꯗꯥꯏ ꯆꯠꯈ꯭ꯔꯕꯖꯥꯠꯅꯣ, ꯃꯈꯣꯡ ꯃꯈꯨꯠ ꯍꯥꯝꯒꯦ ꯍꯥꯏꯔꯕꯁꯨ ꯑꯩꯉꯣꯟꯗ ꯍꯥꯏꯔꯝꯕ ꯌꯥꯏꯗꯅ ꯍꯥꯏꯗꯨꯅ ꯀꯣꯏꯊꯤ ꯊꯤꯔꯛꯄꯗ ꯌꯥꯏꯐꯕꯤꯗꯣ ꯃꯥꯡꯒꯣꯜ ꯋꯥꯏ ꯁꯤꯠꯇꯨꯅ ꯂꯩꯔꯝꯂꯦ꯫ ꯃꯗꯨ ꯎꯕꯗ ꯅꯤꯃꯥꯏꯅ ꯍꯥꯏ, ꯅꯁꯥꯗꯣ ꯉꯝꯗꯦ ꯍꯥꯏꯔꯒ ꯀꯔꯤꯒꯤ ꯊꯕꯛ ꯁꯨꯔꯤꯕꯅꯣ? ꯄꯣꯊꯥꯗꯨꯅ ꯂꯩꯕ ꯌꯥꯗꯕ꯭ꯔꯣ ꯍꯥꯏꯗꯨꯅ ꯆꯩꯔꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯅꯤꯃꯥꯏꯒꯤ ꯃꯃꯥꯟꯅꯕ ꯒꯣꯖꯦꯟ ꯅꯤꯃꯥꯏꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯌꯥꯏꯐꯕꯤꯅ ꯋꯥꯏ ꯁꯤꯠꯂꯝꯂꯤꯕꯗꯣ ꯂꯣꯏꯁꯤꯜꯂꯒ ꯁꯨꯝꯆꯤꯠ ꯑꯗꯨ ꯃꯇꯨꯡꯗ ꯂꯣꯠꯁꯤꯟꯗꯨꯅ ꯏꯃꯨꯡ ꯆꯪꯈ꯭ꯔꯦ꯫ ꯅꯤꯃꯥꯏꯅ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯒꯣꯖꯦꯟꯗ ꯏꯇꯥꯎ, ꯀꯥꯈꯠꯄꯤꯔꯣ, ꯀꯔꯣꯝꯗꯒꯤꯅꯣ ꯏꯊꯥ ꯊꯥꯖꯗꯅ? ꯃꯇꯝ ꯑꯗꯨꯗ ꯒꯣꯖꯦꯟꯅ ꯀꯩꯅꯣꯅꯦꯍꯦ, ꯑꯩꯅꯗꯤ ꯏꯇꯥꯎꯒꯤ ꯂꯣꯏꯅꯕꯤ ꯌꯥꯏꯐꯕꯤ ꯆꯟꯁꯤ ꯃꯁꯥ ꯉꯝꯗꯦꯗꯅ ꯍꯥꯏꯕꯗꯨꯗ ꯑꯅꯥꯕ ꯍꯪꯂꯨꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤ꯫ ꯑꯗꯨꯒ ꯋꯥꯏꯒ ꯁꯤꯠꯂꯒ ꯂꯩꯔꯝꯂꯤꯕꯁꯤꯅ ꯀꯝꯗꯧꯔꯤꯕꯖꯥꯠꯅꯣ? ꯃꯇꯝ ꯑꯗꯨꯗ ꯅꯤꯃꯥꯏꯅ ꯍꯥꯏꯒꯦꯁꯦ, ꯃꯣꯔꯥꯁꯤꯗ ꯐꯝꯃꯨ꯫ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯃꯣꯔꯥ ꯑꯗꯨꯗ ꯐꯝꯍꯜꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯤꯃꯥꯏꯅ ꯉꯔꯥꯡ ꯃꯍꯥꯛꯅ ꯊꯦꯡꯅꯔꯛꯄ ꯊꯧꯗꯣꯛ ꯄꯨꯝꯅꯃꯛ ꯇꯝꯂꯦ꯫ ꯑꯗꯨꯒ ꯑꯃꯥꯏꯕ ꯁꯥꯃꯨ ꯉꯧꯅ ꯄꯤꯔꯛꯄ ꯍꯤꯗꯥꯛ ꯑꯗꯣ ꯌꯥꯏꯐꯕꯤꯗ ꯄꯤꯖꯈꯤꯕꯗꯒꯤ ꯑꯁꯨꯝꯅ ꯍꯧꯒꯠꯂꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯇꯝꯃꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯒꯣꯖꯦꯟꯅ ꯀꯗꯥꯏꯗꯒꯤ ꯍꯅꯨꯕꯤ ꯂꯩꯔꯛꯅꯣꯅꯦ? ꯃꯌꯥꯝꯅ ꯍꯅꯨꯕꯤ ꯂꯩꯔꯛ ꯍꯥꯏꯗꯅ ꯊꯑꯣꯏꯅ ꯑꯁꯤꯕꯨ ꯃꯃꯤꯡ ꯆꯠꯍꯜꯂꯤ꯫ ꯉꯍꯥꯟ ꯑꯩ ꯑꯍꯤꯡ ꯑꯊꯦꯡꯕꯗ ꯂꯥꯛꯏ, ꯀꯔꯤꯁꯨ ꯇꯧꯗꯦ꯫ ꯏꯊꯥꯎ, ꯕꯨꯠ ꯄ꯭ꯔꯦꯠ ꯇꯤꯟꯃꯨ ꯂꯥꯏꯃꯨ ꯍꯥꯏꯕꯁꯤꯗꯤ ꯋꯥꯈꯜꯅꯁꯨ ꯑꯌꯥꯝꯕ ꯊꯣꯛꯄ ꯖꯥꯠꯅꯤꯗ꯫ ꯈꯪꯗꯦ, ꯑꯩꯗꯤ ꯀꯔꯤꯃꯠꯇ ꯍꯦꯛ ꯀꯤꯕꯤꯗꯅ ꯆꯠꯄꯗꯨꯅꯔ ꯀꯔꯤꯅꯣ ꯀꯔꯤꯃꯠꯇ ꯇꯧꯔꯛꯇꯦ꯫ ꯊꯣꯛꯄꯨ ꯊꯣꯛꯂꯛꯂꯕꯗꯤ ꯃꯗꯨꯒꯤ ꯍꯅꯨꯕꯤꯗꯨꯒꯤ ꯃꯅꯪꯒꯟꯗ ꯅꯞꯂꯒꯅꯦ ꯑꯩꯕꯨ ꯃꯥꯅ ꯄꯣꯛꯍꯟꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯊꯣꯛꯂꯛꯇꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯤꯃꯥꯏꯅ ꯏꯇꯥꯎꯒꯤ ꯂꯥꯏꯕꯛ ꯐꯕꯅ ꯊꯣꯛꯂꯛꯇꯕ ꯑꯣꯏꯔꯝꯒꯅꯤ꯫ ꯉꯔꯥꯡꯁꯤ ꯅꯣꯡꯊꯤ ꯅꯣꯡꯃꯪꯉꯤꯗꯅ, ꯑꯗꯨꯅꯔ ꯀꯔꯤꯅꯣ ꯈꯪꯗꯦ꯫ ꯑꯩꯗꯤ ꯑꯣꯟꯊꯣꯛꯅ ꯍꯩꯅꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ꯫ ꯁꯤꯅꯤꯡꯆꯤꯠꯇ ꯍꯤꯡꯂꯒꯅꯤꯅꯦ ꯑꯩꯅ ꯁꯤꯗ ꯂꯥꯛꯈ꯭ꯔꯤꯕꯁꯦ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯒꯣꯖꯦꯟꯅ ꯀꯗꯥꯏꯗꯒꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯕꯨ ꯇꯤꯟꯃꯨ ꯂꯥꯏꯃꯨ ꯕꯨꯠ ꯄ꯭ꯔꯦꯠ ꯍꯅꯨꯕꯤ ꯊꯣꯛꯏ ꯀꯥꯏꯅ? ꯊꯥꯏꯅ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯆꯨꯔꯥꯟ ꯊꯥꯕ ꯆꯠꯂꯦ ꯀꯥꯏꯗꯨꯅꯤꯅꯦ꯫ ꯍꯣꯏ, ꯑꯃꯝ ꯑꯊꯦꯡꯗ ꯆꯠꯄ ꯑꯉꯥꯡ ꯃꯆꯥ ꯅꯍꯥ ꯏꯟꯈꯠꯂꯛꯂꯤꯕꯁꯤꯡꯗꯕꯨꯗꯤ ꯃꯁꯤꯒꯤ ꯆꯤꯡꯊꯣꯛ ꯑꯁꯤꯅ ꯌꯥꯝꯅꯕꯨꯗꯤ ꯀꯥꯟꯅꯔꯒꯅꯤ꯫ ꯇꯧꯕꯇꯕꯨ ꯊꯕꯛ ꯏꯟꯈꯥꯡ ꯆꯠꯆꯕ ꯏꯇꯥꯎꯍꯩꯒꯨꯝꯕ ꯑꯃꯝ ꯑꯊꯦꯡꯗ ꯊꯕꯛ ꯇꯧꯕ ꯏꯇꯥꯎꯍꯩꯗꯗꯤ ꯌꯥꯝꯅ ꯈꯨꯗꯣꯡ ꯆꯥꯍꯟꯗ꯭ꯔꯕꯅꯤꯗꯣ꯫ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯗꯤ ꯊꯣꯏꯅꯕꯨ ꯈꯟꯖꯤꯜꯂꯨꯗꯦ꯫ ꯆꯠꯅꯤꯡꯕ ꯂꯩꯔꯕꯗꯤ ꯊꯣꯡ ꯍꯦꯛꯇ ꯆꯠꯂꯤ, ꯀꯔꯤꯁꯨ ꯇꯧꯔꯛꯇꯦꯗ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯅꯤꯃꯥꯏꯅ ꯑꯗꯨꯗꯤ ꯏꯇꯥꯎ ꯒꯣꯖꯦꯟ, ꯅꯪ ꯍꯣꯔꯦꯟ ꯑꯍꯤꯡꯁꯤ ꯆꯠꯀꯦꯔꯥ? ꯃꯇꯝ ꯑꯗꯨꯗ ꯒꯣꯖꯦꯟꯅ ꯀꯔꯤꯅꯣꯅꯦ ꯏꯇꯥꯎ ꯅꯤꯃꯥꯏ, ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯇꯨꯅ ꯁꯥꯟꯅꯩ ꯍꯥꯏꯔꯒ ꯉꯁꯤ ꯑꯍꯤꯡ ꯆꯠꯀꯦꯔꯥ ꯍꯥꯏꯁꯤꯕꯣ? ꯅꯠꯇꯦꯅꯦ, ꯆꯠꯁꯨ ꯆꯠꯇꯕꯗ ꯑꯩꯅ ꯆꯠꯂꯦꯅ ꯈꯨꯝꯖꯤꯟꯕꯗ ꯏꯇꯥꯎꯕꯨ ꯊꯥꯖꯒꯗ꯭ꯔꯅꯦ? ꯏꯇꯥꯎ, ꯑꯗꯨꯒꯤꯗꯤ ꯏꯇꯥꯎꯒ ꯑꯩꯒ ꯃꯣꯕꯥꯏꯜ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯆꯠꯀꯗꯕꯅꯤ꯫ ꯑꯗꯨꯒꯅꯦ ꯏꯇꯥꯎ, ꯚꯤꯗꯤꯑꯣ ꯀꯣꯜꯁꯨ ꯇꯧꯒꯗꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯏꯇꯥꯎꯅ ꯑꯍꯤꯡꯒꯤ ꯄꯨꯡ 12ꯗ ꯃꯐꯝ ꯑꯁꯤꯗꯅꯦ ꯆꯠꯄ ꯉꯝꯂꯕ, ꯑꯗꯨꯒꯅꯦ ꯑꯁꯣꯝ ꯊꯪꯕꯗ ꯂꯩꯕ ꯏꯅꯦ ꯁꯈꯤꯒꯤ ꯍꯣꯇꯦꯜꯒꯤ ꯃꯅꯥꯛꯇ ꯂꯩꯕ ꯈꯣꯡꯅꯥꯡꯗꯣ ꯑꯗꯨꯗꯒꯤ ꯃꯁꯥ ꯑꯃ ꯊꯦꯛꯂꯒ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯑꯊꯦꯡꯕꯗꯨꯗ ꯄꯣꯔꯛꯄ ꯉꯝꯂꯕ,
ꯑꯗꯨ ꯑꯣꯏꯔꯗꯤ ꯃꯊꯪꯒꯤ ꯅꯣꯡꯉꯥꯜꯂꯛꯄ ꯍꯌꯦꯡꯒꯤ ꯅꯣꯡꯉꯥꯜꯂꯛꯄꯗꯅꯦ ꯑꯩ ꯏꯇꯥꯎꯗ ꯂꯨꯄꯥ 5,000 ꯄꯤꯖꯒꯦ ꯑꯦ ꯑꯋꯣꯏꯔꯅ ꯏꯇꯥꯎꯅꯤ ꯃꯥꯏ ꯄꯤꯅꯤ ꯍꯥꯏꯔꯗꯤ ꯄꯤꯒꯗꯕꯅꯤ ꯏꯇꯥꯎ ꯑꯁ ꯅꯪꯒꯤ ꯆꯦꯂꯦꯟꯖꯁꯤꯗꯤ ꯑꯩꯗꯤ ꯍꯧꯖꯤꯛꯃꯛ ꯍꯦꯛ ꯇꯧꯅꯤꯡꯉꯤꯗ ꯏꯇꯥꯎ ꯒꯣꯖꯦꯟ ꯍꯧꯖꯤꯛꯇꯤ ꯌꯥꯗꯦ ꯑꯍꯤꯡꯗ ꯍꯥꯏꯕꯅꯤ ꯑꯣ ꯐꯔꯦꯅꯦ ꯑꯗꯨ ꯑꯣꯏꯔꯒꯅ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕꯗ ꯑꯩ ꯏꯇꯥꯎꯒꯤꯗ ꯍꯥꯟꯅ ꯂꯥꯛꯂꯒꯦ ꯑꯗꯨꯒ ꯐꯣꯟ ꯄꯥꯏꯅꯔꯁꯤ ꯑꯗꯨꯒꯅꯦ ꯚꯤꯗꯤꯑꯣ ꯀꯣꯜꯁꯨ ꯁꯥꯟꯅꯔꯁꯤ ꯑꯗꯨꯒꯅꯦ ꯑꯩꯅ ꯇꯧꯒꯗꯕꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅꯃꯛ ꯎꯍꯜꯂꯒꯦ ꯐꯔꯦ ꯏꯇꯥꯎ ꯑꯗꯨꯗꯤ ꯑꯩꯁꯨ ꯑꯃꯨꯛ ꯆꯠꯅꯅꯕ ꯇꯧꯔꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯒꯣꯖꯦꯟ ꯃꯌꯨꯝꯂꯣꯝꯗ ꯍꯟꯈ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯅꯤꯃꯥꯏꯅ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯤ ꯉꯥꯎꯇ꯭ꯔꯪ ꯐꯩꯗ꯭ꯔꯪ ꯅꯥꯔꯒ ꯁꯤꯅꯕ ꯊꯕꯛ ꯑꯩꯗꯕꯨ ꯈꯨꯜꯒꯤ ꯂꯥꯏꯔꯦꯝꯕꯤꯅ ꯆꯥꯟꯕꯤꯕꯗꯒꯤ ꯍꯤꯡꯗꯨꯅ ꯍꯜꯂꯛꯄꯒꯤ ꯋꯥꯅꯤ ꯂꯥꯏ ꯂꯩꯇꯦ ꯍꯥꯏꯗꯅ ꯃꯨꯛꯄ ꯀꯥꯡꯕꯨꯁꯤ ꯂꯩ ꯍꯥꯏꯕꯗꯨ ꯑꯃꯨꯛꯇꯪ ꯈꯪꯍꯟꯕꯗꯤ ꯐꯕꯖꯥꯠꯅꯤ ꯂꯥꯏꯁꯤꯡꯁꯨꯅꯦ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯊꯥꯖꯗꯕ ꯀꯥꯡꯕꯨꯗꯗꯤꯅꯦ ꯀꯔꯤ ꯑꯃꯠꯇ ꯍꯦꯛ ꯇꯧꯗꯦ ꯑꯗꯨꯒ ꯈꯔ ꯀꯤꯊꯤꯛꯀꯤꯗꯨꯝ ꯇꯧꯖꯕ ꯂꯥꯏ ꯂꯩ ꯀꯀꯥ ꯍꯥꯏꯗꯅ ꯊꯥꯖꯕ ꯀꯥꯡꯕꯨꯗꯗꯤꯅꯦ ꯆꯣꯡꯁꯟꯗꯨꯅ ꯎꯍꯜꯂꯤꯕ ꯀꯤꯍꯜꯂꯤꯕ ꯍꯣꯔꯦꯟꯗꯤ ꯒꯣꯖꯦꯟꯁꯤ ꯅꯨꯡꯉꯥꯏꯔꯅꯤꯗꯅ ꯑꯁꯨꯝꯅ ꯈꯜꯂꯒ ꯅꯤꯃꯥꯏ ꯏꯃꯨꯡꯗ ꯂꯩꯁꯜꯂꯛꯄꯗ ꯌꯥꯏꯐꯕꯤ ꯂꯦꯞꯂꯒ ꯂꯩꯔꯝꯃꯤ ꯅꯤꯃꯥꯏ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯀꯩꯅꯣꯅꯦꯍꯦ ꯀꯥꯏ ꯆꯠꯀꯦ ꯍꯥꯏꯕ꯭ꯔꯣ ꯅꯪꯕꯣ ꯃꯇꯝ ꯑꯗꯨꯗ ꯌꯥꯏꯐꯕꯤꯅ ꯀꯔꯤꯅꯣ ꯍꯧꯖꯤꯛ ꯍꯥꯏꯅꯈ꯭ꯔꯤꯕꯗꯨꯕꯣ ꯂꯨꯄꯥ 5,000 ꯀꯥꯏꯅ ꯍꯥꯏꯗꯨꯅ ꯀꯔꯤꯒꯤ ꯄꯩꯁꯥꯅꯣ ꯅꯤꯃꯥꯏꯅ ꯈꯨꯝꯃꯤ ꯑꯇꯩꯒꯤ ꯅꯠꯇꯦꯗ ꯑꯩꯈꯣꯏꯒꯤ ꯏꯇꯥꯎ ꯒꯣꯖꯦꯜ ꯑꯁꯤ ꯃꯥ ꯍꯣꯔꯦꯟ ꯑꯍꯤꯡ ꯍꯟꯅꯨꯕꯤ ꯂꯩꯔꯛꯇ ꯆꯠꯀꯅꯤ ꯃꯥ ꯂꯥꯏ ꯎꯅꯔꯒ ꯁꯤꯅꯤꯡꯉꯕ꯭ꯔꯥ ꯈꯪꯗꯦ ꯃꯥꯅ ꯀꯩꯒꯨꯝꯕ ꯉꯝ ꯇꯥꯔꯒꯗꯤ 5,000 ꯄꯤꯒꯅꯤꯗꯅ ꯍꯥꯏꯕ ꯑꯗꯨꯒꯤ ꯋꯥꯔꯤꯅꯤꯗ ꯂꯥꯎꯁ ꯀꯥꯟꯅꯗꯦ ꯅꯪꯁꯨ ꯍꯛꯆꯥꯡ ꯈꯔ ꯉꯝꯂꯕꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯆꯥꯛ ꯃꯣꯏꯗꯨꯝ ꯊꯥꯒꯠꯂꯝꯃꯨ ꯀꯩꯊꯦꯜ ꯃꯆꯥꯗꯒꯤꯅꯦ ꯑꯩ ꯉꯥ ꯃꯆꯥ ꯑꯃꯇꯪ ꯂꯩꯔꯨꯈꯤꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯅꯤꯃꯥꯏ ꯌꯥꯝꯅ ꯍꯔꯥꯎꯅ ꯀꯩꯊꯦꯜ ꯃꯆꯥ ꯆꯠꯈꯤ ꯌꯥꯏꯐꯕꯤꯁꯨ ꯏꯔꯨꯖ ꯃꯥꯏꯊꯖꯔꯒ ꯃꯁꯥ ꯈꯔ ꯅꯨꯡꯉꯥꯏꯔꯦ ꯍꯥꯏꯗꯨꯅ ꯆꯥꯛ ꯏꯁꯤꯡ ꯊꯣꯡ ꯊꯥꯛꯇꯨꯅ ꯇꯧꯅꯅꯕ ꯁꯦꯝ ꯁꯥꯔꯤ ꯑꯃꯥꯏꯕ ꯁꯥꯃꯨ ꯉꯧꯁꯤ ꯍꯩꯕꯗꯤ ꯑꯣꯈꯥꯛ ꯍꯩꯕ ꯖꯥꯠꯅꯤ ꯃꯍꯥꯛꯅ ꯉꯔꯥꯡ ꯄꯤꯔꯛꯄ ꯍꯤꯗꯥꯛ ꯑꯗꯨ ꯆꯥꯔꯨꯕꯗꯒꯤ ꯌꯥꯏꯐꯕꯤ ꯖꯔ ꯖꯔ ꯀꯟꯈꯠꯂꯛꯇꯨꯅ ꯅꯣꯡꯉꯥꯜꯂꯛꯄꯗ ꯆꯥꯛ ꯍꯦꯛꯇ ꯊꯣꯡꯂꯤꯕꯁꯤꯅꯤ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯒꯣꯖꯦꯟ ꯑꯁꯣꯝ ꯂꯥꯛꯄꯗ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯕꯣꯒꯦꯟ ꯊꯦꯡꯅꯔꯤ ꯃꯇꯝ ꯑꯗꯨꯗ ꯕꯣꯒꯦꯟꯅ ꯒꯣꯖꯦꯟ ꯉꯥꯏꯈꯨꯅꯤ ꯅꯪꯕꯨ ꯄꯥꯎ ꯑꯃ ꯇꯥꯏ ꯆꯨꯝꯕ꯭ꯔꯣ ꯀꯔꯤ ꯄꯥꯎꯅꯣ ꯑꯁ ꯅꯤꯃꯥꯏꯅ ꯍꯥꯏꯔꯤꯕ ꯅꯪꯁꯤ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯑꯍꯤꯡꯗ ꯍꯟꯅꯨꯕꯤ ꯂꯩꯔꯛꯇ ꯆꯠꯀꯅꯤ ꯍꯥꯏꯔꯤꯅꯦ ꯇꯧꯔꯨꯅꯨꯀꯣ ꯏꯕꯣ ꯃꯗꯨ ꯕꯦꯔꯥ ꯆꯠꯈꯤ ꯈꯔ ꯊꯥꯡꯕꯅꯤ ꯃꯈ꯭ꯋꯥꯡ ꯀꯣꯟꯕ ꯅꯨꯄꯤ ꯍꯟꯅꯨꯕꯤ ꯑꯃ ꯀꯣꯏꯆꯠ ꯆꯠꯂꯦ ꯍꯥꯏꯕꯅꯤꯀꯣ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗꯅꯦ ꯐꯟꯒꯁꯨ ꯆꯣꯡꯉꯦ ꯍꯥꯏꯕꯅꯤ ꯀꯤꯗꯕ ꯇꯧꯅꯨ ꯃꯇꯝ ꯃꯔꯛꯇ ꯒꯣꯖꯦꯟꯅ ꯍꯦꯔ ꯏꯇꯥꯎ ꯕꯣꯒꯦꯟ ꯀꯩꯗꯧꯕꯒꯤ ꯀꯤꯒꯗꯧꯔꯤꯅꯣ ꯑꯩꯒꯤ ꯏꯁꯥꯗ ꯂꯥꯏ ꯆꯪꯗꯅꯕ ꯈꯨꯖꯨ ꯂꯩꯈꯥꯝꯗꯒꯤ ꯎꯆꯥꯟꯗꯒꯤ ꯑꯗꯒꯤ ꯖꯟꯇ꯭ꯔꯗꯒꯤ ꯃꯌꯥꯝ ꯁꯤꯔꯒ ꯄꯨꯔꯒ ꯆꯠꯂꯒ ꯂꯣꯏꯔꯦ ꯇꯥꯏꯔꯦꯟꯗꯒꯤ ꯑꯗꯒꯤ ꯅꯣꯏ ꯀꯔꯤ ꯇꯨꯅꯤꯡꯈꯣꯛ ꯍꯥꯏꯕ꯭ꯔꯥ ꯏꯇꯥꯎ ꯇꯨꯅꯤꯡꯈꯣꯛ ꯍꯥꯏꯕ ꯅꯠꯇꯦ ꯂꯥꯡꯊ꯭ꯔꯩ ꯍꯥꯏꯕꯅꯤꯅꯦ ꯍꯣꯏ ꯂꯥꯡꯊ꯭ꯔꯩꯒꯁꯨ ꯍꯥꯞꯆꯤꯜꯂꯒ ꯆꯠꯂꯕꯗꯤ ꯂꯥꯏ ꯑꯃꯠꯇ ꯆꯪꯉꯔꯣꯏꯗꯕꯅꯤꯅꯦ ꯏꯇꯥꯎ ꯍꯣꯏ ꯌꯥꯕꯨꯗꯤ ꯌꯥꯏ ꯑꯗꯨ ꯉꯥꯏꯈꯣꯅꯦ ꯂꯨꯄꯥ 5,000 ꯄꯤꯒꯅꯦꯅ ꯍꯥꯏ ꯆꯨꯝꯕ꯭ꯔꯣꯗꯨꯕꯣ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯍꯦꯛ ꯉꯝꯕꯗ ꯃꯥꯅ ꯑꯩꯉꯣꯟꯗ ꯂꯨꯄꯥ 5,000 ꯄꯤꯒꯗꯧꯔꯤꯕꯅꯤ ꯉꯝꯁꯨ ꯉꯝꯒꯅꯤ ꯍꯦꯔꯥ ꯀꯩꯁꯨ ꯌꯥꯝ ꯁꯥꯡꯗꯕ ꯂꯩꯔꯛꯇꯨꯕꯨ ꯍꯣꯠꯇꯅ ꯆꯦꯟꯈ꯭ꯔꯒ ꯂꯣꯏꯔꯦ ꯀꯩꯗꯧꯔꯒꯦꯗꯨꯕꯨ ꯇꯥꯎ ꯒꯣꯖꯦꯟ ꯃꯌꯥꯝꯅ ꯂꯩꯀꯥꯏꯅ ꯍꯥꯏꯅꯕ ꯍꯥꯏꯕꯁꯤ ꯈꯔ ꯃꯈꯩꯗꯤ ꯑꯗꯨꯝ ꯆꯨꯝꯂꯕꯅꯤꯀꯣ ꯐꯔꯦ ꯂꯥꯏꯕꯛ ꯌꯦꯡꯉꯨ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝꯗꯣ ꯑꯃꯨꯛꯇꯪ ꯎꯅꯔꯝꯁꯤꯀꯣ ꯑꯁꯣꯝꯅ ꯐꯥꯒꯤ ꯇꯧꯅꯔꯒ ꯕꯣꯒꯦꯟꯗꯤ ꯃꯍꯥꯛ ꯊꯕꯛ ꯑꯃ ꯂꯥꯛꯂꯤꯕꯗꯣ ꯑꯗꯨꯝ ꯆꯠꯈ꯭ꯔꯤ ꯒꯣꯖꯦꯟ ꯍꯣꯔꯦꯟ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯑꯁꯤꯗ ꯌꯥꯝꯅ ꯂꯥꯡꯇꯛꯅꯒꯅ ꯈꯜꯂꯛꯏ ꯇꯁꯦꯡꯅꯃꯛꯀꯤ ꯃꯍꯥꯛꯁꯨ ꯍꯅꯨꯕꯤꯗꯨ ꯎꯒꯗꯧꯔꯤꯕ ꯖꯥꯠꯂꯥ ꯃꯍꯥꯛꯅ ꯅꯤꯃꯥꯏꯗ ꯃꯔꯩ ꯉꯝꯅꯤꯡꯕꯗꯒꯤ ꯉꯔꯥꯡꯗꯁꯨ ꯆꯠꯂꯤ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯂꯤ ꯍꯥꯏꯗꯨꯅ ꯈꯨꯝꯕꯒꯤ ꯋꯥꯅꯤ ꯃꯍꯥꯛ ꯑꯊꯦꯡꯕꯗ ꯑꯃꯨꯛꯇ ꯐꯥꯎꯕ ꯍꯅꯨꯕꯤ ꯂꯩꯔꯛꯇ ꯆꯠꯇ꯭ꯔꯤꯕꯅꯤ ꯑꯁꯣꯝꯅ ꯋꯥꯈꯜꯁꯤꯡ ꯑꯁꯤ ꯈꯟꯖꯤꯟꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯃꯌꯨꯝ ꯌꯧꯔꯤ ꯃꯌꯨꯝ ꯌꯧꯔꯕꯗ ꯌꯨꯝꯒꯤ ꯃꯤꯅꯁꯨ ꯒꯣꯖꯦꯟꯗ ꯅꯍꯥꯛ ꯍꯣꯔꯦꯟ ꯑꯍꯤꯡ ꯍꯅꯨꯕꯤ ꯂꯩꯔꯛꯇ ꯆꯠꯀꯅꯤ ꯍꯥꯏꯔꯤꯕꯁꯤ ꯆꯨꯝꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯛꯄꯗ ꯒꯣꯖꯦꯟꯗꯤ ꯄꯨꯡꯉꯛꯈ꯭ꯔꯤ ꯅꯤꯃꯥꯏꯒꯤ ꯃꯕꯥꯅꯤ ꯇꯨꯃꯤꯟꯅ ꯁꯥꯟꯅꯕ ꯋꯥꯐꯝ ꯑꯗꯨꯕꯨ ꯀꯝꯗꯧꯅ ꯌꯨꯝ ꯌꯧꯔꯝꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯇꯝ ꯑꯗꯨꯗ ꯒꯣꯖꯦꯟꯒꯤ ꯃꯃꯥꯅ ꯑꯣꯏꯔꯣꯏ ꯄꯥꯔꯣꯏꯗꯕ ꯊꯣꯛ ꯊꯥꯛꯇꯣ ꯌꯥꯝꯅ ꯇꯧꯒꯅꯨ ꯀꯣ ꯃꯌꯥꯝꯅ ꯍꯥꯏꯅꯕ ꯍꯥꯏꯕꯁꯤ ꯑꯗꯨꯝ ꯍꯥꯏꯅꯔꯒꯗꯕꯅꯤ ꯍꯅꯨꯕꯤ ꯊꯣꯛꯏ ꯍꯥꯏꯅꯔꯤꯕ ꯂꯝꯕꯤꯗꯨꯗ ꯅꯪꯅ ꯆꯠꯂꯒ ꯀꯔꯤꯕꯨ ꯀꯥꯟꯅꯗꯧꯔꯤꯒꯦ ꯍꯥꯏꯕꯅꯤꯗ ꯒꯣꯖꯦꯟꯅ ꯀꯩꯅꯣꯅꯤꯃ ꯑꯩꯅ ꯍꯅꯨꯕꯤ ꯂꯩꯔꯛꯇ ꯍꯣꯔꯦꯟ ꯑꯍꯤꯡ ꯆꯠꯀꯅꯤ ꯍꯥꯏꯕꯁꯤꯕꯨ ꯀꯅꯥꯅ ꯍꯥꯏꯔꯛꯂꯤꯕꯅꯣ ꯍꯥꯏꯕꯅꯤꯗ ꯑꯍꯤꯡ ꯆꯠꯄꯗꯤ ꯍꯥꯏꯔꯨꯅꯨ ꯇꯨꯝꯁꯤꯠ ꯐꯥꯗꯗꯅ ꯏꯃꯥꯅ ꯍꯧꯗꯣꯛꯅꯔꯤꯉꯩꯗꯨꯗ ꯅꯃꯧ ꯅꯨꯄꯤꯗꯤ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ
ꯃꯇꯝ ꯑꯗꯨꯗ ꯒꯣꯖꯦꯟꯒꯤ ꯃꯃꯥꯅ ꯂꯩꯔꯝꯕꯅꯦ ꯍꯧꯖꯤꯛꯇ ꯅꯪꯗꯣ ꯂꯥꯛꯄꯒ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯑꯣꯅ ꯍꯥꯏꯔꯝꯕꯅꯤ ꯇꯨ ꯑꯥꯗ ꯂꯥꯛꯑꯦ ꯇꯨ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯒꯣꯖꯦꯟꯒꯤ ꯃꯃꯥꯗꯤ ꯆꯪꯈ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯒꯣꯖꯦꯟꯅ ꯀꯅꯥꯅꯕꯨ ꯍꯥꯏꯔꯝꯂꯤꯕ ꯄꯥꯎꯅꯣ ꯑꯣꯟꯊꯣꯛꯅꯁꯨ ꯊꯨꯅ ꯌꯥꯝꯅ ꯂꯥꯛꯈ꯭ꯔꯦꯗ ꯍꯥꯏ ꯅꯪꯅ ꯀꯗꯥꯏ ꯆꯠꯂꯨꯔꯤꯕ ꯃꯇꯝ ꯑꯗꯨꯗ ꯒꯣꯖꯦꯟꯒꯤ ꯅꯨꯄꯤꯅ ꯀꯣꯛꯀꯤ ꯗꯣꯛꯇꯔ ꯑꯃ ꯇꯥꯟꯅꯔꯨꯔꯤꯕꯅꯤ ꯀꯅꯥꯒꯤꯅꯣꯅꯦ ꯍꯩꯃꯥ ꯅꯪꯒꯤꯅꯤꯗꯅ ꯑꯩꯒꯤꯗꯤ ꯀꯔꯤꯒꯤ ꯉꯥꯏꯈꯣꯅꯦ ꯅꯪꯅ ꯍꯟꯅꯨꯕꯤ ꯂꯩꯔꯒ ꯆꯠꯀꯅꯤ ꯍꯥꯏꯔꯤꯕꯁꯤꯕꯨ ꯆꯨꯝꯕ꯭ꯔꯣ ꯁꯨꯝ ꯐꯥꯒꯤ ꯖꯣꯒꯥꯏ ꯄꯍꯥꯏ ꯍꯥꯏꯅꯕꯗꯨꯕꯨ ꯅꯠꯇꯦ ꯌꯨꯝꯁꯤꯗ ꯄꯥꯎ ꯀꯃꯥꯏꯅ ꯌꯧꯔꯛꯏꯕꯅꯣ ꯃꯇꯝ ꯑꯗꯨꯗ ꯒꯣꯖꯦꯟꯒꯤ ꯅꯨꯄꯤꯅ ꯒꯣꯖꯦꯟꯗ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯁꯤꯅꯤꯡꯉꯕ ꯅꯪ ꯑꯃꯨꯛꯇꯤꯕ ꯋꯥ ꯂꯥꯎꯅ ꯍꯧꯔꯦ ꯗꯨꯀꯥꯟꯗꯒꯤ ꯀꯔꯤꯗꯒꯤ ꯄꯣꯠꯐꯝ ꯐꯝꯕꯗꯒꯤ ꯂꯣꯏꯅꯃꯛ ꯁꯨꯍꯧꯔꯕꯅꯤ ꯀꯥꯟꯅꯗꯕꯗꯅꯦ ꯋꯥꯊꯤ ꯇꯧꯅꯨ ꯅꯆꯥꯁꯤꯡꯁꯤ ꯀꯅꯥ ꯌꯣꯛꯀꯗꯣꯏꯅꯣ ꯅꯣꯏꯗꯤ ꯌꯥꯝ ꯂꯨꯅ ꯈꯟꯖꯤꯜꯂꯝꯃꯤꯅ ꯍꯟꯅꯨꯕꯤ ꯂꯩꯔꯛꯇ ꯍꯟꯅꯨꯕꯤ ꯊꯣꯛꯑꯦꯗꯅ ꯀꯅꯥ ꯎꯕ ꯌꯥꯎꯈ꯭ꯔꯕꯒꯦ ꯃꯇꯝ ꯑꯗꯨꯗ ꯒꯣꯖꯦꯟꯒꯤ ꯅꯨꯄꯤꯅ ꯃꯤ ꯃꯊꯪ ꯍꯥꯏꯊꯔꯛꯏ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯦ ꯍꯟꯅꯨꯕꯤ ꯂꯩꯔꯛꯇ ꯍꯟꯅꯨꯕꯤ ꯌꯣꯛꯅꯕꯗꯒꯤ ꯉꯥꯎꯅ ꯐꯅ ꯅꯥꯔꯝꯂꯒ ꯁꯤꯈꯤꯕ ꯉꯥꯛꯇꯅꯤ ꯍꯥꯏꯗꯨꯅ ꯒꯣꯖꯦꯟꯗ ꯆꯩꯔꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯒꯣꯖꯦꯟꯒꯤ ꯃꯃꯥꯁꯨ ꯊꯣꯛꯂꯛꯇꯨꯅ ꯆꯨꯝꯃꯤ ꯏꯃꯧꯅ ꯍꯥꯏꯔꯤꯕꯁꯤ ꯀꯤꯗꯕ ꯇꯧꯅꯨ ꯇꯤꯡꯈꯦꯠ ꯂꯩꯈꯠꯀꯅꯨ ꯍꯥꯏꯗꯨꯅ ꯆꯩꯔꯤ ꯒꯣꯖꯦꯟ ꯌꯥꯝꯅ ꯁꯥꯎꯅ ꯌꯥꯔꯦ ꯏꯃꯨꯡꯁꯤꯗꯅꯦ ꯂꯩꯕ ꯌꯥꯝꯅ ꯊꯥꯖꯕ ꯂꯥꯏꯁꯦ ꯌꯥꯝ ꯀꯤꯕ ꯃꯤ ꯌꯥꯝ ꯂꯩꯔꯦ ꯀꯩ ꯀꯥꯟꯅꯕꯗ ꯅꯣꯏꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯕꯗꯤꯅꯦ ꯑꯩ ꯆꯠꯀꯅꯤ ꯑꯩ ꯁꯣꯏꯗꯅ ꯆꯠꯀꯅꯤ ꯑꯩꯅꯦ ꯑꯩꯒꯤ ꯏꯇꯥꯎ ꯅꯤꯃꯥꯏꯗ ꯃꯔꯩ ꯉꯝꯅꯤꯡꯕꯗꯒꯤ ꯑꯗꯨ ꯄꯪꯍꯥꯏ ꯍꯥꯏꯔꯨꯕꯒꯤ ꯋꯥꯔꯤ ꯇꯁꯦꯡꯅ ꯆꯠꯀꯦꯗꯤ ꯈꯟꯗꯦ ꯑꯗꯨꯕꯨ ꯅꯣꯏꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯂꯕꯗꯤꯅꯦ ꯑꯩ ꯆꯠꯀꯅꯦꯕ ꯑꯩ ꯁꯣꯏꯗꯅ ꯆꯠꯀꯅꯦꯕ ꯑꯩ ꯑꯁꯨꯝꯅ ꯒꯣꯖꯦꯟ ꯌꯥꯝꯅ ꯁꯥꯎꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯑꯃꯨꯛ ꯊꯣꯛꯈ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯒꯣꯖꯦꯟꯒꯤ ꯃꯃꯥꯅ ꯉꯥꯎꯁꯤꯟꯅꯒꯅꯨꯀꯣ ꯃꯇꯝꯁꯦ ꯌꯥꯝꯅ ꯐꯠꯇ꯭ꯔꯕꯅꯤ ꯍꯥꯏꯗꯨꯅ ꯂꯥꯎꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯇꯝ ꯑꯗꯨ ꯑꯁꯨꯝ ꯍꯧꯈ꯭ꯔꯕꯗ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯂꯦ ꯒꯣꯖꯦꯟ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯤ ꯃꯍꯥꯛꯀꯤ ꯃꯇꯥꯎ ꯕꯣꯒꯦꯟꯗꯗꯤ ꯈꯨꯖꯨ ꯂꯩꯈꯥꯝ ꯌꯦꯞꯀꯅꯤ ꯇꯥꯏꯔꯦꯟ ꯃꯅꯥ ꯌꯦꯞꯀꯅꯤ ꯂꯥꯡꯊ꯭ꯔꯩ ꯃꯇꯣꯟ ꯍꯥꯞꯆꯤꯟꯒꯅꯤ ꯎꯆꯥꯟ ꯍꯥꯞꯆꯤꯟꯒꯅꯤ ꯖꯟꯇ꯭ꯔ ꯀꯤꯁꯟꯒꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯅꯥꯄꯜ ꯇꯧꯅ ꯍꯥꯏꯈꯤꯕꯅꯤ ꯑꯗꯨꯕꯨ ꯁꯥꯎꯔꯪ ꯆꯨꯔꯨꯡꯅ ꯂꯩꯔꯤꯉꯩ ꯍꯥꯏꯔꯤꯕ ꯄꯣꯠꯂꯝꯁꯤꯡ ꯑꯁꯦ ꯑꯃꯠꯇ ꯊꯧꯔꯥꯡ ꯇꯧꯍꯧꯗ꯭ꯔꯤ ꯃꯍꯥꯛꯅ ꯊꯧꯔꯥꯡ ꯇꯧꯍꯧꯕ ꯍꯥꯏꯕꯕꯨ ꯂꯥꯡꯊ꯭ꯔꯩ ꯑꯃꯗꯤ ꯈꯨꯖꯨ ꯂꯩꯈꯥꯝ ꯑꯅꯤꯁꯤ ꯈꯛꯇꯅꯤ ꯇꯥꯏꯔꯦꯟ ꯃꯅꯥꯒ ꯑꯃꯠꯇ ꯊꯧꯔꯥꯡ ꯇꯧꯍꯧꯗ꯭ꯔꯕꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯇꯝꯗꯤ ꯑꯁꯨꯝ ꯊꯦꯡꯖꯤꯜꯂꯛꯂꯤ ꯒꯣꯖꯦꯟ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯀꯣꯏꯁꯦꯟ ꯁꯦꯟꯅꯔꯤ ꯒꯣꯖꯦꯟ ꯆꯥꯛ ꯏꯁꯤꯡ ꯆꯥꯕ ꯊꯛꯄ ꯂꯣꯏꯔꯒ ꯇꯨꯝꯕ ꯁꯥꯗꯨꯅ ꯐꯃꯨꯡ ꯆꯪꯉꯒ ꯇꯨꯝꯈ꯭ꯔꯤ ꯉꯁꯤꯗꯤ ꯍꯛꯆꯥꯡ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯅꯣꯡꯊꯤ ꯅꯣꯡꯃꯪꯉꯤ ꯏꯁꯥꯁꯦ ꯁꯔꯨ ꯁꯔꯥꯡ ꯂꯣꯏꯅꯃꯛ ꯊꯤꯟꯗꯣꯛꯂꯦ ꯀꯥꯏꯗꯅ ꯍꯥꯏꯖꯤꯟꯗꯨꯅ ꯃꯍꯥꯛ ꯇꯨꯝꯈ꯭ꯔꯤ ꯇꯁꯦꯡꯅꯃꯛꯀꯤꯗꯤ ꯇꯨꯝꯕ ꯅꯠꯇꯦ ꯇꯨꯝꯁꯤꯟꯅꯔꯤꯕꯅꯤ ꯃꯌꯥꯝꯁꯨ ꯒꯣꯖꯦꯟꯁꯦ ꯇꯧꯁꯤꯟꯅꯔꯤꯕ ꯃꯥꯜꯂꯦ ꯀꯩꯁꯨ ꯆꯠꯂꯣꯏꯗ ꯍꯥꯏꯗꯨꯅ ꯊꯥꯖꯕꯗꯒꯤ ꯂꯣꯏꯅꯃꯛ ꯇꯨꯝꯅꯈ꯭ꯔꯤ ꯐꯅ ꯌꯥꯝꯅ ꯊꯦꯡꯂꯕ ꯐꯥꯎꯕ ꯒꯣꯖꯦꯟꯒꯤ ꯅꯨꯄꯤꯗꯤ ꯇꯨꯝꯂꯝꯗꯕꯅꯤ ꯑꯗꯨꯕꯨ ꯒꯣꯖꯦꯟꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯊꯈꯤꯕ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯑꯗꯨꯃꯛ ꯇꯨꯝꯈ꯭ꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯒꯣꯖꯦꯟꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯂꯣꯏꯅꯃꯛ ꯇꯨꯝꯅꯈ꯭ꯔꯦ ꯍꯥꯏꯕ ꯈꯪꯂꯛꯄꯗꯒꯤ ꯇꯞꯅ ꯍꯧꯒꯠꯂꯛꯏ ꯀꯅꯥꯁꯨ ꯈꯪꯍꯧꯗ꯭ꯔꯤ ꯃꯇꯝꯁꯦ ꯅꯣꯡ ꯅꯨꯡꯁꯤꯠ ꯀꯟꯅ ꯁꯤꯠꯄ ꯍꯧꯔꯛꯂꯕꯅꯤ ꯅꯣꯡꯕꯨꯗꯤ ꯇꯥꯗ꯭ꯔꯤ ꯃꯁꯤꯗꯒꯤꯗꯤ ꯒꯣꯖꯦꯟ ꯃꯈꯨꯠꯇ ꯇꯣꯔꯆ ꯂꯥꯏꯠ ꯑꯃ ꯄꯥꯏꯔꯒ ꯅꯤꯃꯥꯏꯒꯤ ꯃꯌꯨꯝ ꯇꯝꯅ ꯄ꯭ꯔꯞ ꯂꯥꯛꯂꯤ ꯃꯍꯥꯛꯅ ꯃꯣꯕꯥꯏꯜꯗ ꯄꯨꯡ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 12 ꯈꯔ ꯍꯦꯟꯗꯨꯅ ꯂꯩꯔꯝꯂꯦ ꯄꯨꯡ 12 ꯇꯥꯁꯤꯜꯂꯛꯀꯗꯧꯔꯤ ꯃꯁꯤꯗꯒꯤꯗꯤ ꯒꯣꯖꯦꯟ ꯄꯔꯞ ꯅꯤꯃꯥꯏꯒꯤ ꯃꯌꯨꯝꯗ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯅꯤꯃꯥꯏꯒꯤ ꯃꯌꯨꯝ ꯌꯧꯔꯤ ꯅꯤꯃꯥꯏꯁꯨ ꯃꯥꯡꯒꯣꯟꯗ ꯂꯦꯞꯂꯒ ꯒꯣꯖꯦꯟꯕꯨ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯃꯩꯉꯥꯜ ꯑꯃ ꯎꯕꯗꯨꯗ ꯅꯤꯃꯥꯏ ꯈꯪꯂꯦ ꯒꯣꯖꯦꯟ ꯂꯥꯛꯂꯦ ꯍꯥꯏꯕꯁꯤ ꯃꯁꯤꯗꯒꯤꯗꯤ ꯒꯣꯖꯦꯟ ꯄꯔꯞ ꯆꯪꯁꯤꯜꯂꯛꯂꯒ ꯍꯩ ꯃꯣꯕꯥꯏꯜꯗꯣ ꯐꯣꯟ ꯇꯧꯅꯔꯁꯤ ꯑꯩ ꯏꯁꯥꯃꯛ ꯂꯥꯛꯑꯦꯀꯣ ꯁꯦ ꯑꯩ ꯆꯠꯂꯒꯗꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯅꯤꯃꯥꯏꯅ ꯌꯥꯔꯁꯤ ꯃꯇꯥꯎ ꯀꯥꯔꯟ ꯇꯧꯅꯨ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯑꯁꯦꯡꯕꯅꯤ ꯇꯁꯦꯡꯃꯛꯀꯤ ꯊꯣꯛꯂꯕꯅꯤ ꯑꯩ ꯏꯁꯥꯃꯛ ꯊꯦꯡꯅꯔꯤꯕꯅꯤ ꯋꯥꯈꯜꯅ ꯁꯥꯒꯠꯄ ꯍꯦꯂꯣꯁꯤꯅꯦꯁꯟ ꯅꯠꯇꯦ ꯅꯪ ꯈꯨꯗꯣꯡꯊꯤꯕ ꯅꯪꯒꯅꯤ ꯏꯇꯥꯎ ꯅꯪꯁꯦ ꯑꯩꯒꯤ ꯏꯃꯥꯟꯅꯕꯅꯤꯅ ꯅꯪꯅ ꯑꯋꯥꯕ ꯇꯥꯕꯗꯣ ꯑꯩ ꯅꯨꯡꯉꯥꯏꯇꯦ ꯀꯥꯟꯅꯕꯗ ꯌꯨꯝꯗ ꯍꯜꯂꯣ ꯑꯗꯨꯒꯤ ꯁꯔꯨꯛꯄꯨꯗꯤ ꯃꯇꯝ ꯑꯗꯨꯗ ꯒꯣꯖꯦꯟꯅ ꯍꯦꯔ ꯏꯇꯥꯎ ꯅꯤꯃꯥꯏ ꯅꯪꯁꯨ ꯈꯪꯉꯦꯅꯦ ꯊꯕꯛ ꯑꯁꯤ ꯑꯩꯅ ꯃꯥꯏ ꯄꯥꯛꯀꯅꯤ ꯍꯥꯏꯕꯁꯦ ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯆꯨꯝꯃꯤ ꯑꯩꯅ ꯁꯣꯏꯗꯅ ꯃꯥꯏ ꯄꯥꯛꯀꯅꯤ ꯑꯗꯨꯕꯨ ꯑꯩ ꯆꯠꯇꯕꯗꯤ ꯌꯥꯗꯦ ꯑꯩ ꯅꯉꯣꯟꯗꯒꯤ ꯄꯩꯁꯥ ꯂꯦꯝꯅ ꯂꯧꯅꯤꯡꯗꯦ ꯑꯩ ꯆꯠꯂꯦ ꯏꯇꯥꯎ ꯑꯩ ꯊꯣꯡꯒꯥꯟ ꯇꯧꯔꯀꯥꯟꯗ ꯀꯣꯜ ꯇꯧꯔꯛꯀꯅꯤ ꯋꯥꯈꯜꯂꯧꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯒꯣꯖꯦꯟ ꯄꯔꯞ ꯊꯣꯛꯈ꯭ꯔꯤ ꯒꯣꯖꯦꯟꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯅꯤꯃꯥꯏꯁꯨ ꯀꯔꯤꯁꯨ ꯍꯥꯏꯕ ꯉꯝꯗꯅ ꯂꯩꯍꯧꯔꯤ ꯁꯣꯝꯗꯅ ꯒꯣꯖꯦꯟꯗꯣ ꯄꯔꯞ ꯑꯁꯨꯝ ꯂꯥꯛꯄꯅ ꯅꯤꯃꯥꯏ ꯍꯣꯏꯒꯤ ꯀꯣꯟꯊꯣꯡ ꯌꯧꯔꯛꯄꯗꯒꯤꯗꯤ ꯅꯤꯃꯥꯏꯗ ꯐꯣꯟ ꯇꯧꯁꯤꯜꯂꯤ ꯅꯤꯃꯥꯏꯁꯨ ꯐꯣꯟꯗꯣ ꯋꯥꯈꯠꯂꯛꯂꯤ ꯑꯗꯨꯒ ꯒꯣꯖꯦꯟꯅ ꯑꯩ ꯆꯠꯄ ꯍꯧꯔꯦ ꯏꯇꯥꯎ ꯍꯥꯏꯗꯨꯅ ꯃꯍꯥꯛ
ꯍꯅꯨꯕꯤ ꯂꯩꯔꯛꯂꯣꯝꯗ ꯄꯔꯞ ꯄꯔꯞ ꯂꯥꯛꯂꯤ ꯑꯁꯣꯝ ꯂꯥꯛꯄꯅ ꯃꯍꯥꯛꯅ ꯄꯨꯡ ꯌꯦꯡꯂꯨꯕꯗ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 12 ꯆꯞ ꯆꯥꯅ ꯇꯥꯔꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯒꯣꯖꯦꯟ ꯃꯁꯥꯗ ꯁ꯭ꯋꯥꯏ ꯁ꯭ꯋꯥꯏ ꯂꯥꯎꯕ ꯍꯥꯏꯐꯝ ꯈꯪꯗꯕ ꯅꯤꯡꯖꯤꯡ ꯃꯥꯡꯖꯤꯡ ꯇꯧꯕ ꯀꯌꯥ ꯑꯃ ꯃꯉꯣꯟꯗ ꯐꯥꯎꯕ ꯍꯧꯔꯛꯈꯤ ꯃꯥꯅ ꯇꯧꯔꯤꯕ ꯑꯁꯤꯕꯨ ꯆꯨꯝꯂꯤꯕ꯭ꯔꯥ ꯂꯥꯜꯂꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯋꯥꯍꯪ ꯀꯌꯥ ꯃꯊꯪ ꯃꯊꯪ ꯊꯣꯛꯂꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯅꯤꯃꯥꯏꯅ ꯒꯣꯖꯦꯟꯗ ꯒꯣꯖꯦꯟ ꯅꯪꯕꯨ ꯇꯥꯕ꯭ꯔꯣ ꯃꯇꯝ ꯑꯗꯨꯗ ꯒꯣꯖꯦꯟꯅ ꯇꯥꯏ ꯏꯇꯥꯎ ꯑꯩ ꯇꯥꯏ ꯑꯩ ꯍꯧꯖꯤꯛ ꯍꯅꯨꯕꯤ ꯂꯩꯔꯛ ꯌꯧꯒꯗꯕ ꯈꯤꯇꯪ ꯉꯥꯏꯁꯜꯂꯛꯑꯦ ꯑꯩꯅ ꯃꯤꯠꯅ ꯌꯦꯡꯕꯗ ꯎꯔꯦ ꯑꯥꯗ ꯂꯩꯔꯤꯕ ꯏꯂꯦꯛꯇ꯭ꯔꯤꯛ ꯄꯣꯁꯠ ꯑꯁꯤꯒꯤ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯂꯕꯗꯤ ꯍꯅꯨꯕꯤ ꯂꯩꯔꯛ ꯁꯣꯏꯗꯅ ꯌꯧꯔꯅꯤ ꯏꯇꯥꯎ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯤꯃꯥꯏ ꯅꯪꯅ ꯇꯧꯔꯤꯕꯗꯣ ꯑꯩꯗꯤ ꯌꯥꯝꯅ ꯄꯥꯈꯠꯂꯤ ꯌꯨꯝꯗ ꯍꯜꯂꯣꯃꯤ ꯅꯪꯕꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯒꯣꯖꯦꯟ ꯌꯥꯅꯤ ꯀꯔꯤꯝ ꯇꯧꯔꯣꯏꯁꯤ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅ ꯂꯥꯛꯄꯅ ꯅꯣꯡꯁꯨ ꯃꯀꯨꯞ ꯇꯥꯕ ꯍꯧꯔꯛꯂꯕꯅꯤ ꯒꯣꯖꯦꯟ ꯑꯁꯨꯝ ꯂꯥꯛꯄꯅ ꯏꯂꯦꯛꯇ꯭ꯔꯤꯛ ꯄꯣꯁꯠ ꯑꯗꯨꯒꯤ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯄꯗ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯇꯨꯕꯠ ꯁꯝꯂꯒ ꯆꯠꯈꯤꯕꯒꯤ ꯁꯥꯎꯒꯨꯝ ꯑꯃ ꯐꯪꯂꯛꯄꯗ ꯒꯣꯖꯦꯟ ꯀꯩꯗꯧꯔꯦ ꯍꯥꯏꯗꯨꯅ ꯇꯨꯡꯗ ꯁꯠ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯉꯨꯏ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ ꯃꯤ ꯑꯃ ꯆꯠꯈꯤꯕꯒꯤ ꯅꯨꯡꯁꯤꯠꯀꯤ ꯁꯥꯐꯨ ꯁꯥꯎꯍꯨꯝ ꯑꯃ ꯐꯪꯕꯗꯨꯗ ꯒꯣꯖꯦꯟꯅ ꯀꯣꯏꯂꯩ ꯂꯩꯔꯒ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯇꯣꯔꯆꯂꯥꯏꯠ ꯑꯗꯨꯅ ꯀꯥꯞꯇꯨꯅ ꯌꯦꯡꯉꯤ ꯀꯅꯥꯁꯨ ꯎꯔꯛꯇꯕ ꯑꯗꯨꯗ ꯒꯣꯖꯦꯟ ꯃꯈꯥ ꯇꯥꯅ ꯂꯝꯕꯤ ꯑꯗꯨꯗ ꯆꯠꯄ ꯍꯧꯏ ꯃꯁꯤꯒꯤ ꯃꯇꯨꯡ ꯏꯈꯪ ꯈꯪꯍꯧꯗꯅ ꯂꯝꯕꯤꯒꯤ ꯃꯄꯥꯟꯗ ꯁ꯭ꯔꯣꯠ ꯂꯥꯎꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯆꯦꯟꯁꯤꯟꯈꯤꯕꯒꯤ ꯃꯑꯣꯡꯗ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯏ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯒꯣꯖꯦꯟ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯇꯣꯔꯆꯂꯥꯏꯠ ꯀꯥꯞꯁꯤꯟꯗꯨꯅ ꯌꯦꯡꯉꯤ ꯃꯇꯝ ꯑꯗꯨꯗ ꯎꯆꯤ ꯁꯥꯕꯤ ꯑꯃ ꯃꯣꯡꯁꯣꯡ ꯑꯗꯨꯗ ꯆꯦꯟꯁꯤꯟꯈ꯭ꯔꯤꯕꯗꯨ ꯃꯍꯥꯛꯅ ꯎꯍꯧꯔꯤ ꯃꯗꯨ ꯎꯕꯗ ꯒꯣꯖꯦꯟꯅ ꯑꯁꯤ ꯀꯅꯥꯒꯨꯝꯕ ꯑꯃ ꯑꯣꯏꯔꯕꯗꯤ ꯇꯝꯅꯔꯦꯗꯅ ꯃꯈꯣꯡꯁꯤ ꯊꯥꯡꯒꯠꯂ ꯆꯦꯟꯈ꯭ꯔꯗꯧꯅꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯤꯃꯥꯏꯅ ꯀꯩꯗꯧꯔꯒꯦ ꯇꯝꯅꯕ ꯍꯧꯔꯕ꯭ꯔꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯒꯣꯖꯦꯟꯅ ꯀꯗꯥꯏꯗꯒꯤ ꯇꯝꯅꯕꯅꯣꯗ ꯇꯝꯅꯕꯅꯦꯅ ꯈꯜꯂꯨꯔꯒ ꯁꯥꯕꯤꯁꯦ ꯆꯦꯟꯕ ꯑꯣꯏ ꯂꯩꯔꯝꯃꯁꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯈꯥ ꯇꯥꯅ ꯑꯗꯨꯃꯛ ꯆꯠꯂꯤ ꯃꯇꯝ ꯑꯗꯨꯗ ꯅꯤꯃꯥꯏꯅ ꯃꯍꯥꯛꯀꯤ ꯃꯣꯕꯥꯏꯜ ꯐꯣꯟ ꯑꯗꯨꯗ ꯀꯔꯤꯅꯣ ꯈꯪꯗꯕ ꯃꯈꯣꯜ ꯑꯃ ꯇꯥꯕ ꯍꯧꯔꯛꯂꯤ ꯈꯣꯟꯖꯦꯜ ꯑꯗꯨꯗꯤ ꯍꯅꯨꯕꯤ ꯑꯃꯅ ꯅꯥꯍꯦꯕꯒꯤ ꯑꯃꯗꯤ ꯒꯣꯖꯦꯟ ꯀꯧꯕꯒꯤ ꯈꯣꯟꯖꯦꯜꯅꯤ ꯑꯁꯨꯝꯅ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯅꯤꯃꯥꯏꯅ ꯏꯇꯥꯎ ꯅꯪꯒꯤ ꯅꯅꯥꯛꯇ ꯀꯅꯥ ꯂꯩꯕꯒꯦ ꯍꯅꯨꯕꯤ ꯑꯃꯅ ꯅꯪꯕꯨ ꯀꯧꯕꯒꯤ ꯈꯣꯟꯖꯦꯜ ꯑꯩꯅ ꯅꯥꯀꯣꯡꯗ ꯇꯥꯕ ꯐꯪꯏ ꯍꯥꯏꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯒꯣꯖꯦꯟꯅ ꯌꯥꯔꯦ ꯏꯇꯥꯎ ꯅꯪꯒꯤꯁꯤ ꯑꯩꯅ ꯉꯝꯗꯅꯕ ꯀꯤꯅꯕ ꯍꯥꯏꯖꯤꯜꯂꯛꯄ ꯃꯥꯜꯂꯤ ꯑꯩ ꯊꯝꯃꯒꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯃꯨꯛ ꯇꯧꯔꯛꯀꯦ ꯍꯥꯏꯔꯒ ꯐꯣꯟ ꯑꯗꯣ ꯀꯛꯈ꯭ꯔꯦ ꯅꯤꯃꯥꯏ ꯀꯩꯅꯣꯅꯦ ꯃꯥꯅ ꯈꯜꯂꯤꯕꯁꯤꯕꯣ ꯃꯥꯒꯤꯗꯃꯛꯇ ꯍꯥꯏꯕꯤꯔꯒ ꯐꯔꯦ ꯐꯠꯇꯅꯨꯡꯗ ꯊꯣꯛꯂꯕꯗꯤ ꯏꯕꯥꯅꯤꯅ ꯇꯧꯔꯤꯕ ꯊꯕꯛꯁꯦ ꯂꯩꯀꯥꯏ ꯋꯥꯊꯣꯛ ꯑꯣꯏꯅꯕ ꯊꯕꯛꯅꯤ ꯑꯩ ꯒꯣꯖꯦꯟꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯈꯥꯝꯃꯨꯗꯕ ꯌꯥꯗꯦ ꯑꯁꯨꯝꯅ ꯈꯜꯂꯒ ꯅꯤꯃꯥꯏꯁꯨ ꯒꯣꯖꯦꯟꯗ ꯆꯠꯈꯤꯕ ꯍꯅꯨꯕꯤ ꯂꯩꯔꯛ ꯍꯥꯏꯕ ꯑꯗꯨꯗ ꯂꯥꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯒꯣꯖꯦꯟ ꯑꯁꯨꯝ ꯂꯥꯛꯄꯅ ꯍꯅꯨꯕꯤ ꯂꯩꯔꯛ ꯍꯥꯏꯔꯤꯕ ꯂꯩꯔꯛ ꯑꯗꯣ ꯇꯁꯦꯡꯅ ꯄꯨꯔꯥ ꯑꯣꯏꯅ ꯌꯧꯔꯦ ꯃꯗꯨ ꯌꯧꯔꯛꯄꯗ ꯃꯍꯥꯛꯅ ꯑꯀꯣꯏꯕꯗꯨꯗ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯉꯤ ꯉꯥꯏꯍꯥꯛ ꯂꯦꯞꯄꯒ ꯂꯩꯔꯝꯂꯒ ꯍꯅꯨꯕꯤ ꯂꯩꯔꯛ ꯑꯗꯨ ꯂꯥꯟꯗꯨꯅ ꯆꯠꯂꯒ ꯄꯣꯐꯝ ꯐꯝꯕꯤ ꯅꯨꯄꯤ ꯑꯃꯒꯤ ꯃꯅꯥꯛꯇ ꯆꯥꯎꯔꯕ ꯈꯣꯡꯅꯥꯡ ꯑꯃ ꯍꯧꯔꯤꯕꯗꯨꯒꯤ ꯃꯁꯥꯗꯣ ꯊꯦꯡꯅꯅꯕꯒꯤꯗꯃꯛꯇ ꯈꯣꯡꯅꯥꯡ ꯑꯗꯨꯅ ꯍꯧꯔꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯒꯝ ꯑꯁꯨꯝ ꯂꯥꯛꯂꯤ ꯃꯍꯥꯛꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯈꯣꯡꯅꯥꯡ ꯑꯗꯨꯒꯤ ꯃꯅꯥꯛ ꯌꯧꯒꯗꯕ ꯈꯔ ꯋꯥꯠꯂꯤꯉꯩ ꯇꯨꯡꯂꯣꯝꯗꯒꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯒꯣꯖꯦꯟꯒꯤ ꯁꯌꯦꯡꯗ ꯄꯣꯞ ꯂꯥꯎꯅ ꯐꯨꯔꯛꯏ ꯃꯗꯨꯗ ꯒꯣꯖꯦꯟꯅ ꯀꯅꯥꯅꯣꯅꯦ ꯍꯥꯏꯗꯨꯅ ꯌꯦꯡꯊꯣꯛꯂꯨꯕꯗ ꯐꯤꯗꯨꯛ ꯈꯨꯝꯂꯒ ꯅꯨꯄꯤ ꯍꯅꯨꯕꯤ ꯑꯃ ꯃꯈ꯭ꯋꯥꯡ ꯀꯣꯜꯂꯒ ꯃꯅꯝ ꯄꯣꯜꯂꯒ ꯂꯦꯞꯂꯒ ꯂꯩꯔꯝꯂꯤ ꯃꯃꯥꯏ ꯑꯗꯨꯅ ꯂꯩꯃꯥꯏꯗ ꯌꯦꯡꯊꯔꯤꯕꯅꯤ ꯍꯥꯏꯕꯗꯤ ꯃꯀꯣꯛ ꯅꯣꯟꯊꯔꯒ ꯂꯩꯔꯝꯂꯤꯕꯅꯤ ꯃꯗꯨ ꯎꯕꯗ ꯒꯣꯖꯦꯟ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯀꯩꯅꯣ ꯁꯤꯗꯤ ꯑꯁꯨꯝꯅ ꯍꯥꯏꯔꯨꯕꯗ ꯍꯅꯨꯕꯤ ꯑꯗꯨꯅ ꯍꯥꯏ ꯀꯔꯤꯅꯣꯅꯦ ꯏꯕꯨꯡꯉꯣ ꯑꯗꯨꯛ ꯊꯤꯅ ꯈꯪꯂꯤꯕꯗꯨꯕꯣ ꯑꯩꯁꯦ ꯂꯝꯕꯤ ꯑꯁꯤ ꯂꯥꯟꯕ ꯌꯥꯝꯅ ꯀꯤꯔꯦ ꯑꯩꯁꯦ ꯑꯃꯨꯛꯇ ꯂꯥꯟꯊꯣꯛꯄꯤꯌꯨꯅꯦ ꯍꯅꯨꯕꯤ ꯑꯗꯨꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯒꯣꯖꯦꯟꯅ ꯑꯕꯣꯛ ꯅꯪꯗꯤ ꯑꯍꯤꯡ ꯑꯊꯦꯡꯕꯁꯤꯗ ꯀꯗꯥꯏ ꯆꯠꯂꯨꯔꯤꯕ ꯅꯪꯗꯤ ꯃꯇꯝ ꯑꯗꯨꯗ ꯍꯅꯨꯕꯤ ꯑꯗꯨꯅ ꯃꯆꯥꯅꯨꯄꯤ ꯑꯃꯒꯤ ꯂꯨꯍꯣꯡꯕ ꯌꯥꯎꯕ ꯆꯠꯂꯨꯔꯤꯕꯅꯤ ꯑꯗꯨꯒ ꯍꯜꯂꯛꯄꯗ ꯊꯦꯡꯗꯣꯛꯈ꯭ꯔꯦ ꯍꯥꯏꯔꯤ ꯒꯣꯖꯦꯟꯅ ꯀꯩꯅꯣꯅꯦ ꯍꯥꯏꯔꯤꯕꯁꯤꯕꯨ ꯍꯅꯨꯕꯤ ꯅꯪꯅ ꯅꯆꯥꯅꯨꯄꯤꯒꯤ ꯂꯨꯍꯣꯡꯕ ꯌꯥꯎꯔꯨꯔꯒ ꯀꯃꯥꯏꯅ ꯁꯤꯗ ꯂꯥꯛꯏꯕ ꯇꯥꯕ ꯌꯥꯗꯕ ꯋꯥꯅꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯨꯕꯗ ꯍꯅꯨꯕꯤ ꯑꯗꯨꯅ ꯊꯤꯟꯕꯤꯗ꯭ꯔꯒ ꯇꯣꯛꯎ ꯀꯔꯤꯁꯨ ꯀꯥꯏꯗꯦ ꯃꯔꯩ ꯌꯦꯠꯇꯅ ꯂꯩꯒꯗꯕꯒꯤ ꯁꯔꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯍꯅꯨꯕꯤꯗꯣ ꯃꯣꯂꯤ ꯆꯠꯈꯤ ꯃꯇꯝ ꯑꯗꯨꯗ ꯒꯣꯖꯦꯟꯅ ꯃꯁꯤꯒꯤ ꯍꯅꯨꯕꯤꯁꯤ ꯑꯣꯏꯔꯖꯥꯠꯂꯣ ꯍꯅꯨꯕꯤ ꯑꯃ ꯊꯣꯛꯑꯦ ꯍꯥꯏꯔꯤꯕꯁꯤꯕꯣ ꯃꯥꯟꯗꯦꯗ ꯃꯇꯨꯡ ꯏꯟꯅꯔꯨꯒꯦꯁꯦ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯒꯣꯖꯦꯟ ꯍꯅꯨꯕꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯏꯟꯅꯔꯛꯂꯤ ꯑꯗꯨꯒ ꯀꯗꯥꯏ ꯌꯧꯒꯗꯕꯅꯣ ꯏꯕꯣꯛ ꯑꯩ ꯊꯤꯟꯕꯤꯒꯦꯁꯦ ꯑꯕꯣꯛꯇ ꯈꯪꯅꯤꯡꯗꯅ ꯁꯨꯝ ꯍꯪꯕꯅꯤ
ꯑꯕꯣꯛꯀꯤ ꯃꯩꯅ ꯀꯔꯤ ꯀꯧꯕ ꯀꯗꯥꯏꯋꯥꯏꯗ ꯊꯤꯜꯂꯨ ꯍꯥꯏꯕꯅꯣ ꯑꯁꯨꯝꯅ ꯍꯥꯏꯔꯨꯕꯗ ꯍꯅꯨꯕꯤ ꯑꯗꯨꯅ ꯈꯨꯗꯣꯝꯕꯤ ꯊꯤꯟꯗꯨꯅ ꯑꯁꯣꯝꯗ ꯊꯤꯜꯂꯨ ꯍꯥꯏꯔꯛꯄꯗ ꯒꯣꯖꯦꯟꯅ ꯀꯗꯣꯝꯗꯅꯣ ꯃꯥꯅ ꯊꯤꯜꯂꯤꯕꯁꯤꯕꯨ ꯍꯥꯏꯗꯨꯅ ꯌꯦꯡꯂꯛꯄꯗꯗꯤ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯍꯅꯨꯕꯤ ꯂꯩꯔꯛ ꯑꯗꯨꯗꯒꯤ ꯈꯔ ꯆꯠꯂꯒ ꯂꯧꯕꯨꯛ ꯃꯄꯥꯟꯗ ꯁꯥꯔꯤꯕ ꯃꯤꯒꯤ ꯄꯣꯠꯂꯣꯏꯐꯝ ꯑꯗꯨꯗ ꯈꯨꯗꯣꯝꯕꯤ ꯊꯤꯜꯂꯛꯏ ꯃꯗꯨ ꯎꯕꯗ ꯒꯣꯖꯦꯟꯗꯤ ꯁ꯭ꯋꯥꯏ ꯂꯥꯎꯈꯤꯗꯨꯅ ꯃꯍꯥꯛ ꯍꯅꯨꯕꯤ ꯑꯁꯦ ꯃꯌꯥꯝꯅ ꯍꯥꯏꯅꯕ ꯍꯅꯨꯕꯤ ꯑꯗꯨꯅꯤ ꯑꯗꯨꯅ ꯑꯩ ꯆꯦꯜꯍꯧꯔꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯥꯏꯀꯩ ꯑꯃꯔꯣꯝꯗ ꯆꯦꯟꯅꯕ ꯍꯣꯠꯅꯔꯛꯄꯗ ꯃꯁꯥ ꯑꯗꯣ ꯄꯨꯡꯁꯨꯝ ꯁꯨꯝꯈꯤꯕꯒꯨꯝ ꯆꯦꯟꯕ ꯉꯝꯗ꯭ꯔꯤ ꯀꯤꯃꯟꯈꯤꯕ ꯑꯗꯨꯅ ꯃꯈꯣꯡ ꯊꯥꯡꯕ ꯊꯣꯛꯇ꯭ꯔꯗꯨꯅ ꯑꯃꯨꯛ ꯇꯨꯁꯟ ꯑꯃꯨꯛ ꯍꯧꯒꯠ ꯑꯃꯨꯛ ꯇꯨꯁꯟ ꯑꯃꯨꯛ ꯍꯧꯒꯠ ꯇꯧꯗꯨꯅ ꯂꯩꯔꯤ ꯃꯇꯝ ꯑꯗꯨꯗ ꯍꯅꯨꯕꯤ ꯑꯗꯣ ꯆꯪꯁꯤꯜꯂꯛꯂꯒ ꯀꯩꯗꯧꯔꯒꯦꯅꯦ ꯏꯕꯨꯡꯉꯣ ꯑꯁꯨꯝꯅ ꯍꯪꯂꯛꯄꯗꯨꯗ ꯒꯣꯖꯦꯟꯅ ꯃꯃꯥꯏ ꯑꯗꯣ ꯅꯣꯡꯈꯠꯇꯨꯅ ꯍꯅꯨꯕꯤ ꯑꯗꯨꯗ ꯌꯦꯡꯂꯨꯕꯗꯨꯗꯤ ꯍꯅꯨꯕꯤ ꯑꯗꯨꯒꯤ ꯃꯃꯥꯏꯗꯨꯗꯤ ꯃꯨꯁꯤꯟ ꯃꯨꯅ ꯄꯨꯡꯄꯥꯛ ꯄꯥꯛꯅ ꯃꯃꯥꯏ ꯄꯥꯟꯗꯕ ꯅꯨꯄꯤ ꯑꯃ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯤ ꯃꯗꯨ ꯎꯔꯨꯕꯗ ꯒꯣꯖꯦꯟꯗꯤ ꯃꯃꯤꯠ ꯃꯅꯥ ꯆꯨꯡꯈꯠꯇꯨꯅ ꯃꯤꯍꯨꯟ ꯃꯥꯡꯈꯤꯗꯨꯅ ꯃꯍꯥꯛ ꯑꯗꯨꯃꯛ ꯒ꯭ꯌꯥꯟ ꯃꯥꯡꯈ꯭ꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯅꯤꯃꯥꯏ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯕꯣꯒꯦꯟ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯑꯃꯅꯤ ꯇꯧꯗꯨꯅ ꯒꯣꯖꯦꯟꯕꯨ ꯊꯤꯕ ꯂꯥꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯒꯣꯖꯦꯟ ꯍꯅꯨꯕꯤ ꯂꯩꯔꯛ ꯑꯗꯨꯒꯤ ꯂꯝꯕꯤꯒꯤ ꯃꯇꯥꯏ ꯑꯃꯗ ꯉꯧꯔꯤ ꯐꯩꯔꯤ ꯇꯧꯗꯨꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯐꯝꯂꯒ ꯂꯩꯔꯝꯃꯤ ꯃꯌꯥꯝ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯒꯣꯖꯦꯟꯗ ꯒꯣꯖꯦꯟ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯍꯥ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯒꯣꯖꯦꯟ ꯃꯌꯥꯝ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯕꯨꯠꯅꯤ ꯁꯤꯗꯤ ꯕꯨꯠꯅꯤꯅꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯆꯦꯟꯈꯤꯅꯕ ꯍꯣꯠꯅꯔꯛꯄꯗ ꯃꯌꯥꯝꯅ ꯆꯪꯗꯨꯅ ꯐꯥꯔꯤ ꯑꯗꯨꯒ ꯒꯣꯖꯦꯟꯁꯦ ꯀꯩꯅꯣꯝꯃ ꯇꯧꯔꯤ ꯌꯨꯝꯗ ꯄꯨꯔꯁꯤ ꯍꯥꯏꯗꯨꯅ ꯌꯨꯝ ꯇꯝꯅ ꯄꯨꯗꯨꯅ ꯂꯥꯛꯈꯤ ꯑꯗꯨꯒ ꯈꯔ ꯑꯃꯅ ꯑꯃꯥꯏꯕ ꯁꯥꯃꯨ ꯉꯧꯕꯨ ꯀꯧꯔꯨꯅꯕꯒꯤꯗꯃꯛꯇ ꯆꯠꯈ꯭ꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯒꯣꯖꯦꯟ ꯃꯌꯨꯝꯗ ꯄꯨꯁꯜꯂꯛꯂꯤ ꯌꯨꯝꯒꯤ ꯃꯤꯁꯤꯡꯅ ꯒꯣꯖꯦꯟꯗ ꯌꯥꯝꯅ ꯆꯩꯔꯤ ꯑꯩꯈꯣꯏꯅ ꯇꯧꯒꯅꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯥ ꯑꯩꯈꯣꯏꯅ ꯇꯧꯒꯅꯨ ꯍꯥꯏꯕ ꯊꯕꯛꯁꯤ ꯈꯜꯂꯒ ꯇꯧꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯂꯝ ꯍꯦꯜꯂꯕꯗꯤ ꯑꯗꯨꯃ ꯇꯧꯕ ꯍꯧꯅꯁꯥꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯆꯩꯔꯤ ꯃꯇꯝ ꯑꯗꯨꯗ ꯒꯣꯖꯦꯟ ꯁꯨꯃꯥꯡꯗ ꯃꯨꯟꯅ ꯃꯨꯟꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯑꯕꯣꯛ ꯂꯥꯛꯑꯣ ꯀꯥꯈꯠꯂꯣ ꯁꯤꯗꯩꯗ ꯐꯝꯕꯤꯌꯨ ꯑꯁꯨꯝꯅ ꯍꯅꯨꯕꯤ ꯑꯃ ꯂꯥꯛꯄꯒꯤ ꯃꯑꯣꯡꯗ ꯍꯦꯛ ꯇꯧꯏ ꯃꯌꯥꯝꯁꯨ ꯀꯤꯅ ꯀꯗꯣꯝꯗꯅꯣꯅꯦ ꯃꯥꯅ ꯍꯥꯏꯔꯤꯕꯁꯤꯕꯨ ꯍꯥꯏꯗꯨꯅ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯍꯅꯨꯕꯤ ꯂꯥꯛꯑꯦ ꯑꯩ ꯌꯥꯝ ꯀꯤꯔꯦ ꯃꯉꯛ ꯌꯥꯎꯗꯦ ꯃꯤ ꯅꯣꯏꯕꯣ ꯑꯁꯨꯝꯅ ꯌꯥꯝꯅ ꯀꯤꯕꯒꯤ ꯃꯑꯣꯡꯗ ꯇꯥꯁꯟꯗꯨꯅ ꯑꯃꯨꯛ ꯂꯩ ꯃꯌꯥꯝꯁꯨ ꯒꯣꯖꯦꯟꯅ ꯍꯅꯨꯕꯤ ꯑꯃ ꯂꯥꯛꯂꯤ ꯃꯉꯛ ꯌꯥꯎꯗꯕꯤ ꯍꯅꯨꯕꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯈꯨꯗꯣꯝꯕꯤ ꯊꯤꯟꯕꯗꯨꯗ ꯃꯌꯥꯝꯁꯨ ꯀꯤꯅꯗꯨꯅ ꯀꯩꯅꯣꯅꯦ ꯃꯁꯤꯅ ꯉꯥꯡꯂꯤꯕꯁꯤꯕꯨ ꯍꯥꯏꯗꯨꯅ ꯀꯣꯏꯌꯦꯡ ꯌꯦꯡꯅꯔꯤꯕꯅꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯁꯥꯃꯨ ꯉꯧꯁꯨ ꯒꯣꯖꯦꯟꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯁꯥꯃꯨ ꯉꯧꯅ ꯂꯝꯂꯥꯏ ꯍꯅꯨꯕꯤꯗꯨ ꯃꯣꯛꯅꯔꯦꯗꯅ ꯁꯤꯔꯤ ꯑꯃ ꯃꯊꯦꯡꯗ ꯆꯠꯂꯨꯔꯅꯨ ꯍꯥꯏꯗꯅ ꯀꯌꯥꯔꯛ ꯍꯟꯅ ꯍꯥꯏꯔꯕꯅꯤ ꯑꯗꯨꯕꯨ ꯂꯩꯀꯥꯏ ꯈꯨꯜ ꯑꯁꯤ ꯋꯥꯈꯜ ꯌꯥꯝꯅ ꯇꯥꯔꯤ ꯇꯧꯔꯨꯅꯨ ꯍꯥꯏꯕ ꯊꯕꯛꯁꯤꯗ ꯍꯟꯖꯤꯟ ꯇꯧꯗꯨꯅ ꯐꯔꯦꯗꯅ ꯁꯦ ꯂꯥꯏꯑꯣꯛꯅꯔꯦꯗꯅ ꯀꯅꯥ ꯂꯩ ꯍꯅꯨꯕꯤꯒꯤ ꯈꯥꯡꯆꯦꯠ ꯑꯃꯒ ꯑꯗꯨꯒ ꯍꯅꯨꯕꯤꯅ ꯂꯤꯠꯅꯕ ꯐꯨꯔꯤꯠ ꯑꯃꯗꯤ ꯃꯌꯥꯡꯂꯪ ꯐꯅꯦꯛꯅꯆꯤꯡꯕ ꯈꯔ ꯂꯥꯡꯉꯨ ꯃꯜꯂꯕꯁꯨ ꯀꯥꯏꯗꯦ ꯑꯗꯨꯒ ꯇꯥꯏꯔꯦꯟ ꯄꯨꯡꯐꯥꯏ ꯑꯃꯗꯤ ꯁꯦꯟꯖꯦꯛꯅꯆꯤꯡꯕ ꯈꯔ ꯆꯪꯒꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯍꯥꯏꯔꯤꯕ ꯐꯤꯔꯣꯜꯁꯤꯡ ꯑꯗꯣ ꯂꯣꯏꯅꯃꯛ ꯂꯥꯡꯂꯤ ꯃꯗꯨꯗ ꯆꯪꯕ ꯐꯤꯔꯣꯜ ꯈꯨꯗꯤꯡꯃꯛꯀꯤ ꯄꯩꯁꯥ ꯄꯨꯝꯅꯃꯛ ꯅꯤꯃꯥꯏꯅ ꯂꯣꯏꯅꯃꯛ ꯄꯨꯊꯣꯛꯂꯤꯕꯅꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯑꯃꯥꯏꯕ ꯁꯥꯃꯨ ꯉꯧꯅ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡ ꯑꯗꯣ ꯂꯣꯏꯅ ꯁꯨꯔꯕꯗ ꯌꯥꯡꯀꯣꯛꯇ ꯍꯥꯞꯇꯨꯅ ꯂꯥꯏ ꯈꯨꯔꯨꯝꯂꯤ ꯃꯇꯝ ꯑꯗꯨꯗ ꯒꯣꯖꯦꯟ ꯍꯅꯨꯕꯤꯅ ꯑꯩꯕꯨ ꯐꯥꯔꯦ ꯍꯅꯨꯕꯤꯅ ꯑꯩꯒꯤ ꯅꯪꯒꯗ ꯇꯣꯡꯉꯦ ꯍꯥꯏꯗꯨꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯁꯥꯃꯨ ꯉꯧꯅ ꯌꯥꯔꯦ ꯈꯔ ꯂꯥꯎꯔꯕꯗꯤ ꯀꯔꯤ ꯀꯥꯟꯗꯕꯗ ꯁꯦ ꯅꯪꯒꯤ ꯅꯕꯣꯛꯁꯦ ꯑꯩꯒ ꯆꯠꯃꯤꯟꯅꯈ꯭ꯔꯒꯦ ꯅꯪ ꯀꯔꯤꯝꯇ ꯇꯧꯔꯅꯨꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯑꯃꯥꯏꯕ ꯁꯥꯃꯨ ꯉꯧꯅ ꯂꯥꯛꯑꯣ ꯏꯕꯦꯟ ꯊꯤꯟꯕꯤꯔꯒꯦ ꯂꯥꯛꯑꯣ ꯀꯩꯗꯧꯕꯒꯤꯅꯣꯅꯦ ꯅꯁꯨ ꯅꯆꯥ ꯑꯣꯏꯕꯁꯤꯡꯁꯤꯗ ꯀꯤꯍꯟ ꯈꯪꯍꯜꯂꯤꯕꯕꯣ ꯂꯥ ꯀꯨ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯁꯥꯃꯨ ꯉꯧꯅ ꯀꯅꯥꯅꯣ ꯑꯃ ꯄꯨꯊꯣꯛꯄꯒꯤ ꯃꯑꯣꯡꯗ ꯌꯥꯡꯀꯣꯛ ꯑꯗꯨꯗ ꯄꯣꯠꯂꯝ ꯆꯩꯔꯝ ꯈꯔ ꯍꯥꯞꯂꯒ ꯄꯨꯊꯣꯛꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯒꯣꯖꯦꯟ ꯑꯩ ꯀꯣꯛꯁꯦ ꯑꯃꯨꯛ ꯉꯥꯎꯔꯦ ꯑꯩ ꯀꯣꯛꯁꯦ ꯑꯃꯨꯛ ꯆꯤꯛꯂꯦ ꯑꯩ ꯀꯣꯛ ꯉꯥꯎꯔꯦ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯂꯩꯃꯥꯏꯗ ꯕꯨꯗꯨꯞ ꯂꯥꯎꯅ ꯇꯨꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯈꯤ ꯁꯣꯝꯗꯅ ꯁꯥꯃꯨ ꯉꯧꯅ ꯁꯦ ꯅꯪꯅ ꯄꯥꯝꯖꯕ ꯐꯤꯔꯣꯜ ꯄꯤꯔꯕꯅꯤꯀꯣ ꯅꯪꯁꯨ ꯆꯠꯂꯣ ꯑꯩꯁꯨ ꯍꯟꯈ꯭ꯔꯒꯦ ꯍꯟꯅꯒ ꯌꯦꯡꯅꯒꯨꯝꯁꯤ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯑꯃꯥꯏꯕ ꯁꯥꯃꯨ ꯉꯧꯗꯤ ꯃꯍꯥꯛꯅ ꯄꯨꯔꯛꯂꯤꯕ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡ ꯑꯗꯣ ꯁꯣꯔꯣꯛꯀꯤ ꯋꯥꯡꯃꯗ ꯂꯪꯊꯣꯛꯂꯝꯂꯒ ꯌꯥꯡꯀꯣꯛ ꯑꯗꯣ ꯕꯣꯞ ꯑꯍꯨꯝꯂꯛ ꯐꯨꯗꯣꯛꯂꯝꯂꯒ ꯌꯥꯡꯀꯣꯛ ꯑꯗꯨꯅ ꯃꯀꯣꯛꯀ ꯊꯥꯡꯒꯠꯂꯒ ꯃꯍꯥꯛ ꯃꯨꯔꯨꯝ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯒ ꯍꯟꯅ ꯌꯦꯡꯉꯝꯗꯅ ꯂꯥꯛꯂꯤ
ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯃꯥꯏꯕ ꯁꯥꯃꯨꯉꯧ ꯆꯪꯁꯤꯜꯂꯛꯂꯒ ꯒꯣꯖꯦꯟꯒꯤ ꯃꯁꯥꯗ ꯃꯨꯟꯅ ꯌꯦꯡꯉꯤ ꯃꯤꯍꯨꯟ ꯊꯥꯍꯨꯟ ꯄꯥꯏꯗꯨꯅ ꯈꯔꯁꯨ ꯌꯦꯡꯂꯤ ꯑꯗꯨꯒ ꯏꯁꯤꯡ ꯈꯔꯗ ꯇꯥꯏꯔꯦꯟ ꯃꯅꯥ ꯂꯨꯞꯂꯒ ꯈꯤꯛꯇꯣꯛꯄꯗꯒꯤꯗꯤ ꯒꯣꯖꯦꯟꯗꯣ ꯒ꯭ꯌꯥꯟ ꯂꯥꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯒꯣꯖꯦꯟꯅ ꯑꯀꯣꯏꯕꯗ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯛꯏ ꯑꯗꯨꯒ ꯀꯩꯅꯣ ꯑꯩ ꯀꯩꯗꯧꯈ꯭ꯔꯒꯦ ꯑꯩꯕꯨ ꯍꯧꯖꯤꯛꯇ ꯂꯝꯕꯤ ꯃꯄꯥꯟꯗ ꯀꯩꯅꯣꯝꯃ ꯎꯈꯤꯕꯗꯥꯏꯅꯦ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯌꯥꯝꯅ ꯀꯔꯤ ꯎꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯒꯣꯖꯦꯟꯅ ꯃꯥꯅ ꯎꯈꯤꯕꯁꯤꯡ ꯑꯗꯨ ꯂꯣꯏꯅꯃꯛ ꯇꯝꯂꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯌꯥꯝꯅ ꯀꯤꯅꯈꯤ ꯃꯁꯤꯗꯒꯤꯗꯤ ꯒꯣꯖꯦꯟꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯃꯃꯥꯍꯣꯏ ꯃꯄꯥꯍꯣꯏꯅ ꯌꯥꯝꯅ ꯁꯥꯎꯅ ꯀꯔꯤꯒꯤ ꯑꯗꯨꯝꯅ ꯇꯧꯔꯤꯕꯅꯣ ꯑꯉꯥꯎ ꯑꯐꯩꯅ ꯇꯧꯒꯗꯕ ꯊꯕꯛꯅꯤ ꯍꯥꯏꯗꯨꯅ ꯆꯩꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯃꯥꯏꯕ ꯁꯥꯃꯨꯉꯧꯁꯨ ꯑꯩꯁꯨ ꯑꯃꯨꯛ ꯍꯟꯅꯅꯕ ꯇꯧꯔꯒꯦ ꯃꯌꯥꯝꯁꯨ ꯇꯦꯛꯇ ꯀꯥꯏꯗꯅ ꯂꯩꯕꯤꯍꯧꯔꯣ ꯍꯥꯏꯔꯛꯂꯤ ꯃꯌꯥꯝꯅ ꯊꯤꯟꯕꯤꯌꯨꯔꯥ ꯍꯥꯏꯔꯛꯄꯗ ꯁꯥꯃꯨꯉꯧꯅ ꯅꯣꯛꯂꯒ ꯍꯥꯏ ꯍꯅꯨꯕꯤ ꯑꯗꯨꯗꯤ ꯑꯩꯒ ꯉꯥꯏꯍꯥꯛꯇ ꯎꯅꯔꯤꯕꯅꯤꯅꯦ ꯑꯩꯈꯣꯏꯗꯗꯤ ꯀꯩꯁꯨ ꯇꯧꯕ ꯉꯝꯄꯣꯠꯇꯦꯗ ꯃꯥꯅ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯁꯨ ꯆꯠꯅꯕ ꯇꯧꯔꯒꯦ ꯑꯁꯣꯝꯅ ꯍꯥꯏꯔꯛꯄꯗ ꯅꯤꯃꯥꯏꯅ ꯑꯣꯏꯅ ꯄꯩꯁꯥ ꯈꯔ ꯗꯈꯤꯅꯥ ꯀꯠꯇꯨꯅ ꯃꯌꯨꯝꯗ ꯍꯜꯍꯟꯈ꯭ꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯒꯣꯖꯦꯟꯗ ꯃꯇꯨꯡ ꯃꯅꯥꯎ ꯇꯧꯔꯨꯅꯨꯀꯣ ꯏꯇꯥꯎ ꯑꯩꯁꯨ ꯌꯨꯝꯗ ꯍꯜꯂꯒꯦ ꯑꯁꯣꯝꯅ ꯍꯥꯏꯔꯝꯂꯒ ꯅꯤꯃꯥꯏ ꯃꯌꯨꯝꯗ ꯍꯟꯈꯤ ꯅꯤꯃꯥꯏꯗ ꯅꯠꯇꯅ ꯕꯣꯒꯦꯟ ꯑꯃꯗꯤ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯑꯗꯨꯁꯨ ꯃꯥꯒꯤ ꯃꯌꯨꯝꯗ ꯂꯣꯏꯅꯃꯛ ꯍꯟꯅꯈ꯭ꯔꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯀꯅꯥ ꯑꯃꯠꯇ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯂꯩꯅꯈꯤ ꯑꯗꯨꯒ ꯒꯣꯖꯦꯟ ꯑꯃꯗꯤ ꯅꯤꯃꯥꯏ ꯃꯈꯣꯏꯁꯤꯡ ꯑꯗꯨꯗꯤ ꯑꯃꯨꯛ ꯍꯟꯅ ꯍꯅꯨꯕꯤ ꯂꯩꯔꯛꯇ ꯃꯤ ꯑꯃꯠꯇ ꯌꯥꯎꯗꯅ ꯃꯊꯦꯡꯅ ꯆꯠꯈꯤꯗ꯭ꯔꯤ ꯑꯌꯨꯛ ꯅꯨꯡꯊꯤꯜꯗ ꯆꯠꯄ ꯐꯥꯎꯕꯗ ꯃꯤ ꯂꯣꯏꯅꯗ꯭ꯔꯕꯗꯤ ꯆꯠꯄꯗ ꯃꯈꯣꯏ ꯃꯇꯣꯝꯇ ꯈꯛ ꯆꯠꯈꯤꯗꯦ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯤ ꯑꯩꯅ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯄꯨꯝꯅꯃꯛ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯈꯤꯕꯤꯛꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ